ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯂꯣꯀꯥꯅꯟ ꯀꯧꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥꯗꯨꯅ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯂꯣꯀꯥꯅꯟ, ꯅꯪ ꯅꯁꯥꯅ ꯂꯥꯛꯂꯕꯗꯤ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯃꯤ ꯊꯥꯗꯨꯅ ꯀꯧꯍꯟꯒꯦ ꯍꯥꯏꯗꯨꯅꯕꯨ ꯈꯜꯂꯝꯂꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯁꯛꯇꯝ ꯑꯃ ꯌꯦꯛꯈꯤꯕꯗꯨ ꯐꯅꯗꯤ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕꯔꯥ? ꯍꯥꯟꯅꯗꯤ ꯅꯪ ꯂꯥꯏ ꯌꯦꯛꯄ ꯃꯇꯝꯗ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯌꯥꯝꯅ ꯍꯩꯅ ꯃꯥꯅ ꯌꯦꯛꯑꯝꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯀꯩꯗꯧꯔꯦ ꯌꯥꯝꯅ ꯃꯇꯝ ꯆꯪꯂꯤꯕꯗꯤ?" ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯆꯪꯉꯛꯂꯤꯕ ꯂꯣꯀꯥꯅꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯍꯟꯗꯛ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯇꯝꯐꯝ ꯈꯪꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗꯒꯤ ꯂꯥꯏ ꯑꯗꯨ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯌꯦꯛꯄ ꯂꯣꯏꯁꯤꯟꯕ ꯉꯝꯖꯗꯕꯅꯤ." ꯂꯣꯀꯥꯅꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ, "ꯀꯔꯤꯅꯣ ꯂꯣꯀꯥꯅꯟ, ꯍꯥꯏꯐꯝ ꯈꯪꯗꯕ ꯊꯧꯗꯣꯛ ꯍꯥꯏꯔꯤꯕꯗꯤ? ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯑꯃꯨꯛꯇꯪ ꯇꯝꯃꯨ." ꯂꯣꯀꯥꯅꯟꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯂꯤꯕ ꯍꯧꯔꯛꯈꯤ꯫ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯕꯨ ꯅꯣꯡꯃ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯔꯇꯂꯥꯟꯅ ꯃꯥꯒꯤ ꯌꯨꯝꯗ ꯀꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, 'ꯅꯪꯂ ꯂꯣꯀꯥꯅꯟ ꯍꯥꯏꯔꯤꯕꯁꯦ? ꯑꯩꯅ ꯇꯥꯕꯗ ꯅꯪ ꯂꯥꯏ ꯅꯤꯡꯊꯤꯅ ꯌꯦꯛꯄ ꯍꯩ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯍꯥꯏꯌꯨ, ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯂꯥꯏ ꯑꯃꯇꯪ ꯌꯦꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥ?" ꯔꯇꯂꯥꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯣꯀꯥꯅꯟꯅ, "ꯍꯣꯏ, ꯑꯩ ꯉꯝꯖꯒꯅꯤ. ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏ ꯄꯥꯝꯕꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯍꯥꯏꯕꯤꯌꯨ." ꯔꯇꯂꯥꯟꯅ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯅꯪꯅ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒ ꯆꯞ ꯆꯞ ꯃꯥꯟꯅꯕ, ꯍꯥꯏꯌꯨ, ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯑꯗꯨ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯌꯦꯛꯄ ꯉꯝꯒꯗ꯭ꯔꯥ?" ꯔꯇꯂꯥꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯣꯀꯥꯅꯟꯅ, "ꯍꯣꯏ, ꯑꯩ ꯉꯝꯖꯒꯅꯤ." ꯔꯇꯂꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯅꯪ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯈꯪꯉꯦꯗꯅ. ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏꯗꯨꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒ ꯆꯞ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯅꯤꯀꯣ." ꯔꯇꯂꯥꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯃꯨꯛꯁꯨ ꯂꯣꯀꯥꯅꯟꯅ, "ꯍꯣꯏ, ꯑꯩ ꯆꯞ ꯆꯞ ꯃꯥꯟꯅꯕ ꯌꯦꯛꯄ ꯉꯝꯖꯒꯅꯤ." ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯔꯇꯂꯥꯟꯒꯤ ꯁꯛꯇꯝ ꯑꯃ ꯂꯣꯀꯥꯅꯟꯅ ꯌꯦꯡꯗꯨꯅ ꯌꯦꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯑꯗꯨ ꯌꯦꯛꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯔꯇꯂꯥꯟꯗ ꯍꯥꯏꯔꯛꯈꯤ, "ꯔꯇꯂꯥꯟ ꯏꯕꯨꯡꯉꯣ, ꯂꯥꯏ ꯑꯁꯤ ꯌꯦꯛꯄꯗꯤ ꯂꯣꯏꯖꯔꯦ, ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯥꯟꯅꯕ ꯃꯆꯨ ꯃꯔꯥꯡ ꯁꯪꯗꯨꯅ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯖꯔꯛꯀꯦ." ꯁꯤ ꯍꯥꯏꯔꯗꯨꯅ ꯂꯣꯀꯥꯅꯟ ꯆꯠꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯅꯨꯃꯤꯠꯇ ꯂꯣꯀꯥꯅꯟꯅ ꯔꯇꯂꯥꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯁꯛꯇꯝ ꯑꯗꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯔꯇꯂꯥꯟꯗ ꯌꯦꯡꯍꯜꯂꯤ꯫ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯔꯇꯂꯥꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯦ, ꯀꯔꯤꯅꯣꯅꯦ ꯅꯪꯒꯤꯁꯤꯗꯤ? ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯗꯤ ꯑꯩ ꯃꯥꯟꯗꯦꯕꯨ. ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯑꯩꯒ ꯆꯞ ꯆꯞ ꯃꯥꯟꯅꯕ ꯂꯥꯏ ꯌꯦꯛꯎ ꯍꯥꯏꯈꯤꯕꯅꯤ. ꯌꯦꯡꯉꯨ, ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯗꯗꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯤ ꯀꯣꯏ ꯌꯥꯎꯔꯤꯕꯁꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯛꯎ, ꯑꯩꯒꯤ ꯅꯥꯇꯣꯟ ꯁꯃꯥꯡꯗ ꯀꯔꯥꯏꯅꯣ ꯀꯣꯏ ꯍꯧꯔꯤꯕꯗꯤ? ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯁꯤ ꯑꯩꯒ ꯆꯞ ꯆꯞ ꯃꯥꯟꯅꯗ꯭ꯔꯦꯕꯨ." ꯂꯣꯀꯥꯅꯟꯅ ꯈꯨꯝꯃꯤ, "ꯏꯕꯨꯡꯉꯣ ꯔꯇꯂꯥꯟ, ꯑꯩꯅ ꯉꯔꯥꯡ ꯑꯗꯣꯝꯕꯨ ꯌꯦꯡꯗꯨꯅ ꯌꯦꯛꯆꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯀꯣꯏ ꯍꯧꯈꯤꯕꯅ ꯑꯩꯅ ꯀꯣꯏ ꯑꯁꯤ ꯌꯥꯎꯗꯨꯅ ꯌꯦꯛꯆꯈꯤꯕꯅꯤ." ꯂꯣꯀꯥꯅꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯇꯂꯥꯟ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ. ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯨ. ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒ ꯆꯞ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯈꯤꯕꯅꯤ. ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯁꯤꯒ ꯑꯩꯒ ꯍꯧꯖꯤꯛ ꯃꯥꯟꯅꯗ꯭ꯔꯦ." ꯔꯇꯂꯥꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯣꯀꯥꯅꯟꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ ꯏꯕꯨꯡꯉꯣ ꯔꯇꯂꯥꯟ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯃꯨꯛꯇꯒ ꯄꯤꯕꯤꯌꯨ꯫ ꯍꯟꯗꯛꯇꯤ ꯑꯗꯣꯝꯅ ꯄꯥꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨꯃꯛ ꯑꯩ ꯌꯦꯛꯆꯒꯦ." ꯔꯇꯂꯥꯟꯅ, "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯅꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯒ ꯄꯤꯔꯒꯦ. ꯅꯪ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛ ꯂꯥꯏ ꯑꯗꯨ ꯌꯦꯛꯂꯣ." ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯎ ꯍꯥꯏꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯗꯨꯅ ꯎꯏꯔꯞ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯀꯥꯅꯟꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝꯒ ꯆꯞ ꯃꯥꯟꯅꯕ ꯂꯥꯏ ꯑꯃꯁꯨ ꯌꯦꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯌꯦꯛꯄꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯔꯇꯂꯥꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ ꯔꯇꯂꯥꯟ, ꯂꯥꯏ ꯑꯁꯤ ꯌꯦꯛꯄꯗꯤ ꯂꯣꯏꯖꯔꯦ, ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯥꯟꯅꯕ ꯐꯖꯅꯕꯒꯤꯗꯃꯛ ꯃꯆꯨ ꯃꯔꯥꯡ ꯈꯤꯇꯪ ꯁꯪꯗꯨꯅ ꯍꯌꯦꯡ ꯂꯥꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯖꯔꯛꯀꯦ." ꯔꯇꯂꯥꯟꯅ "ꯐꯔꯦ ꯐꯔꯦ" ꯍꯥꯏꯗꯨꯅ ꯌꯥꯔꯕ ꯃꯇꯨꯡꯗ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯣꯀꯥꯅꯟ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫
ꯃꯍꯥꯛꯅ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯔꯇꯟꯂꯥꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯆꯀ꯭ꯔꯤ ꯊꯥꯡꯏ꯫ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯈꯗꯪꯗ ꯍꯧꯔꯤꯕ ꯀꯣꯏꯁꯤꯡꯗꯨ ꯀꯣꯛꯊꯠꯂꯝꯂꯒ ꯋꯥ ꯑꯃꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯀꯣꯏ ꯌꯥꯎꯕ ꯁꯛꯇꯝ ꯑꯃꯒ ꯀꯣꯏ ꯌꯥꯎꯗꯕ ꯁꯛꯇꯝ ꯑꯃꯒ ꯂꯥꯏ ꯑꯅꯤ ꯌꯦꯛꯇꯨꯅ ꯄꯨꯔꯒꯦ꯫ ꯃꯍꯥꯛꯅ ꯀꯣꯏ ꯍꯧꯔꯝꯂꯒꯅ ꯀꯣꯏ ꯍꯧꯕ ꯁꯛꯇꯝꯗꯨ ꯄꯤꯔꯒꯦ, ꯑꯗꯨꯒ ꯀꯣꯏ ꯍꯧꯗꯅ ꯂꯩꯔꯝꯂꯒꯅ ꯀꯣꯏ ꯌꯥꯎꯗꯕ ꯁꯛꯇꯝ ꯑꯗꯨ ꯄꯤꯔꯒꯦ꯫ ꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏ ꯌꯥꯎꯕ ꯁꯛꯇꯝ ꯑꯃꯒ ꯀꯣꯏ ꯌꯥꯎꯗꯕ ꯁꯛꯇꯝ ꯑꯃꯒ ꯄꯨꯟꯅ ꯂꯥꯏ ꯑꯅꯤ ꯌꯦꯛꯈꯤꯔꯝꯃꯤ꯫ ꯃꯊꯪ ꯃꯨꯛꯀꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛꯁꯨ ꯂꯣꯀꯥꯅꯟꯅ ꯔꯇꯟꯂꯥꯜꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯔꯇꯟꯂꯥꯜꯕꯨ ꯀꯧꯊꯣꯛꯏ꯫ ꯔꯇꯟꯂꯥꯜꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯉꯔꯥꯡꯒꯤ ꯍꯧꯈꯤꯕ ꯀꯣꯏꯁꯤꯡ ꯑꯗꯨ ꯌꯥꯎꯗꯨꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯂꯣꯀꯥꯅꯟꯅ "ꯑꯣ, ꯃꯍꯥꯛꯇꯤ ꯀꯣꯏ ꯑꯁꯤ ꯀꯛꯑꯝꯗ꯭ꯔꯦ, ꯑꯗꯨꯅ ꯀꯣꯏ ꯌꯥꯎꯕ ꯁꯛꯇꯝ ꯑꯁꯤ ꯑꯣꯏꯅ ꯌꯦꯡꯍꯜꯂꯒꯦ" ꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯌꯦꯛꯈꯤꯕ ꯀꯣꯏ ꯌꯥꯎꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯔꯇꯟꯂꯥꯜꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯂꯣꯀꯥꯅꯟ, ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯁꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯑꯩ ꯃꯁꯤ ꯄꯥꯝꯗꯦ"꯫ ꯂꯣꯀꯥꯅꯟꯅ ꯍꯪꯂꯛꯈꯤ, "ꯀꯔꯤꯗ ꯁꯣꯏꯕ ꯌꯥꯎꯔꯕꯅꯣ? ꯀꯔꯤꯗꯅꯣ ꯄꯥꯝꯕꯤꯗ꯭ꯔꯤꯕꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ"꯫ ꯔꯇꯟꯂꯥꯜꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ, ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯎꯏꯗꯨꯅ ꯂꯩꯔꯤꯕꯁꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯛꯎ꯫ ꯑꯩ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯃꯤꯠ ꯎꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯔꯛꯎ"꯫ ꯂꯣꯀꯥꯅꯟꯅ "ꯑꯩꯅ ꯉꯔꯥꯡ ꯂꯥꯏ ꯑꯁꯤ ꯌꯦꯛꯆꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯃꯤꯠꯇꯨ ꯎꯏꯗꯨꯅ ꯂꯩꯈꯤꯕꯅ ꯂꯥꯏ ꯑꯁꯤ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯛꯆꯈꯤꯕꯅꯤ"꯫ ꯔꯇꯟꯂꯥꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯩ ꯅꯪꯒꯤ ꯑꯗꯨ ꯑꯗꯥꯒ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯅꯪ ꯅꯤꯡꯁꯤꯡꯉꯨ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒ ꯆꯞ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯉꯪꯕꯅꯤꯁꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯪꯅ ꯍꯧꯖꯤꯛ ꯉꯝꯖꯗꯕꯅꯤ꯫ ꯅꯪ ꯂꯥꯏ ꯌꯦꯛꯄꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯅꯠꯇꯦ꯫ ꯉꯝꯒꯅꯤ ꯍꯥꯏꯈꯤꯕ ꯋꯥꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯃꯤꯑꯣꯏꯅꯤ ꯅꯪ꯫ ꯂꯥꯏ ꯌꯦꯛꯇꯨꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯄꯥꯡꯒꯜꯅ ꯁꯨ ꯅꯣꯝꯗꯨꯅ ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯍꯤꯡꯉꯨ ꯏꯕꯨꯡꯉꯣ ꯅꯪ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯔꯇꯟꯂꯥꯜꯅ ꯂꯣꯀꯥꯅꯟꯒꯤ ꯌꯦꯛꯂꯨꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯃꯜ ꯄꯤꯔꯛꯈꯤꯗꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯍꯩꯖꯔꯤꯕ ꯃꯍꯩ ꯀꯂꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯂꯣꯀꯥꯅꯟꯅ ꯇꯝꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯕ ꯃꯇꯨꯡꯗ ꯂꯣꯀꯥꯅꯟꯅ ꯃꯍꯥꯛꯅ ꯌꯦꯛꯂꯨꯕ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯗ ꯎꯠꯂꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯑꯃꯁꯨꯡ ꯗꯔꯕꯥꯔ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯅ ꯌꯦꯛꯆꯔꯤꯕ ꯂꯥꯏ ꯑꯁꯤ ꯔꯇꯟꯂꯥꯜ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯔꯕꯥꯔ ꯑꯗꯨ ꯇꯤꯜꯂꯝꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯂꯥꯏ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯔꯇꯟꯂꯥꯜꯕꯨꯗꯤ ꯃꯥꯜꯂꯤ ꯍꯥꯏꯕꯕꯨ ꯂꯥꯏ ꯑꯁꯤ ꯌꯦꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯈꯣꯏꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯃ ꯂꯩꯕꯅꯤꯅ, ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯨꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ"꯫ ꯁꯨꯝꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, "ꯕꯤꯔꯕꯜ, ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ? ꯂꯣꯀꯥꯅꯟꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯅꯪ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ"꯫ ꯕꯤꯔꯕꯜꯅ "ꯍꯣꯏ ꯅꯅꯥꯏ, ꯉꯝꯖꯒꯅꯤ"꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯣꯀꯥꯅꯟꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯕꯤꯔꯕꯜꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯤꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯌꯦꯛꯄ ꯂꯣꯀꯥꯅꯟ ꯏꯅꯥꯛ ꯈꯨꯟꯕ ꯔꯇꯟꯂꯥꯜꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯁꯨ ꯆꯠꯂꯝꯃꯤ꯫ ꯔꯇꯟꯂꯥꯜꯅ ꯂꯣꯀꯥꯅꯟꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯪ ꯑꯃꯨꯛꯁꯨ ꯂꯥꯛꯂꯕꯔꯥ? ꯅꯪꯅ ꯌꯦꯛꯈ꯭ꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯑꯩ ꯑꯃꯠꯇ ꯃꯥꯟꯗꯦ, ꯑꯩ ꯑꯃꯠꯇ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯌꯦꯛꯈ꯭ꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜ ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯠꯇ ꯄꯤꯔꯣꯏ"꯫ ꯋꯥꯁꯤ ꯇꯥꯔꯒ ꯂꯣꯀꯥꯅꯟꯅ ꯑꯃꯨꯛꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ ꯔꯇꯟꯂꯥꯜ, ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯍꯟꯗꯛꯇꯤ ꯑꯩ ꯁꯣꯏꯗꯅ ꯊꯨꯡꯍꯟꯖꯒꯦ꯫ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯃꯨꯛꯇꯒ ꯄꯤꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯂꯣꯀꯥꯅꯟꯅ ꯃꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯃꯨꯛꯇꯒ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯕꯗꯒꯤ ꯔꯇꯟꯂꯥꯜꯅ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯎ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃꯒ ꯄꯤꯔꯛꯈꯤ꯫ ꯂꯥꯏ ꯑꯗꯨꯕꯨ ꯌꯦꯛꯂꯕ ꯃꯇꯨꯡꯗ ꯃꯆꯨ ꯃꯔꯥꯡ ꯁꯪꯗꯨꯅ ꯍꯌꯦꯡ ꯄꯨꯖꯔꯛꯀꯦ ꯍꯥꯏꯔꯒ ꯂꯣꯀꯥꯅꯟ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯣꯀꯥꯅꯟꯅ ꯔꯇꯟꯂꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ ꯔꯇꯟꯂꯥꯜ, ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯂꯥꯏ ꯑꯗꯨꯃꯛ ꯑꯩꯅ ꯄꯨꯖꯔꯛꯂꯦ"꯫ ꯔꯇꯟꯂꯥꯜꯅ "ꯀꯗꯥꯏ? ꯌꯦꯡꯁꯤ ꯀꯗꯥꯏ"꯫
ꯁꯤꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯌꯦꯛꯄ ꯂꯥꯏꯒꯤ ꯃꯍꯨꯠꯇ ꯆꯥꯎꯔꯞ ꯇꯧꯔꯕ ꯃꯨꯡꯁꯦꯟ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯨꯡꯁꯦꯟ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯇꯟꯂꯥꯜꯅ ꯁꯥꯎꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯂꯣꯀꯥꯅꯟ, ꯅꯪ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯅꯪꯅ ꯂꯥꯏ ꯌꯦꯛꯂꯛꯏ ꯍꯥꯏꯔꯒ ꯂꯥꯏꯗꯤ ꯌꯦꯛꯂꯛꯇꯅ ꯃꯨꯡꯁꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ?" ꯇꯥꯟꯖꯥꯗꯨꯗ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯇꯟꯂꯥꯜꯅ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ? ꯑꯩꯕꯨ ꯍꯟꯗꯨꯅ ꯀꯧꯕꯤꯔꯛꯄ ꯌꯥꯕꯗꯨꯕꯨ?" ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯕ ꯃꯔꯝ ꯑꯃ ꯂꯩꯕꯅ ꯂꯥꯛꯄꯅꯤ." ꯑꯛꯕꯔ ꯅꯤꯡꯊꯧꯅ, "ꯔꯇꯟꯂꯥꯜ, ꯅꯪ ꯄꯩꯁꯥꯁꯨ ꯐꯅ ꯌꯥꯝꯅ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯅꯪꯅ ꯂꯥꯏ ꯌꯦꯛꯎ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯊꯑꯣꯏꯅ ꯀꯧꯔꯒ ꯂꯥꯏ yꯦꯛꯍꯜꯂꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯄꯤꯕꯗꯤ ꯂꯥꯏꯗꯅ ꯃꯤꯒꯤ ꯍꯩꯖꯔꯤꯕ ꯃꯍꯩ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯎꯁꯤꯠꯇꯅ ꯉꯥꯡꯏ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯂꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯎꯠꯂꯤꯕꯁꯤ꯫ ꯍꯥꯏꯌꯨ ꯔꯇꯟꯂꯥꯜ, ꯃꯁꯤꯗ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯏ?" ꯔꯇꯟꯂꯥꯜꯅ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯊꯑꯣꯏꯅ ꯁꯨꯝꯅ ꯇꯧꯖꯈ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯄꯥꯝꯃꯨꯖꯔꯨꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯊꯥ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯥꯏꯌꯦꯛꯄ ꯈꯟꯕꯒꯤ ꯊꯧꯔꯝꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯆꯥꯡꯗꯝꯅꯕ ꯑꯗꯨꯗ ꯂꯣꯀꯥꯅꯟꯅ ꯌꯦꯛꯈꯤꯕ ꯂꯥꯏꯅ ꯏꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯂꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅ ꯂꯣꯀꯥꯅꯟꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯥꯏꯌꯦꯛꯄ ꯑꯃ ꯑꯣꯏꯅ ꯈꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯀꯥꯅꯟꯅ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯂꯤꯕ ꯃꯃꯥꯟꯅꯕꯗꯨꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯕ, ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯌꯦꯛꯅꯤꯡꯕ ꯐꯥꯎ ꯐꯥꯎꯗꯅꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯉꯥꯡꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯣꯀꯥꯅꯟꯅ ꯃꯍꯥꯛꯀꯤ ꯍꯩꯖꯔꯤꯕ ꯃꯍꯩ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕꯗꯨꯗ ꯑꯩꯅ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯏꯀꯥꯏꯕ ꯄꯤꯍꯦ ꯈꯟꯗꯨꯅ ꯊꯑꯣꯏꯅ ꯃꯥꯕꯨ ꯂꯥꯏ ꯌꯦꯛꯍꯟꯅꯕ ꯀꯧꯔꯒ ꯉꯥꯡꯈꯤꯕꯅꯤ꯫ ꯔꯇꯟꯂꯥꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯍꯧꯖꯤꯛꯇꯤ ꯋꯥ ꯑꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯕꯤꯆꯥꯔꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯁꯤ." ꯕꯤꯔꯕꯜꯅ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯋꯥꯔꯤꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯇꯟꯂꯥꯜ ꯂꯥꯟꯗꯦ꯫ ꯃꯍꯥꯛ ꯃꯔꯨꯞ ꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯦ꯫ ꯂꯥꯜꯂꯤꯕꯗꯤ ꯂꯣꯀꯥꯅꯟꯅꯤ꯫ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯅ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯂꯤꯕ ꯃꯃꯥꯟꯅꯕ ꯑꯃꯕꯨ ꯃꯍꯥꯛꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯌꯦꯛꯅꯤꯡꯕ ꯐꯥꯎ ꯐꯥꯎꯗꯅꯕ ꯃꯑꯣꯡꯗ ꯉꯥꯡꯈꯤꯕꯒꯤꯗꯃꯛ ꯃꯔꯥꯜ ꯂꯩꯔꯤꯕꯗꯤ ꯃꯥꯅꯤ." ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯂꯣꯀꯥꯅꯟ, ꯅꯪꯒꯤ ꯅꯔꯥꯟꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯅꯪꯅ ꯏꯀꯥꯏꯕ ꯄꯤꯈꯤ ꯍꯥꯏꯔꯤꯕ ꯂꯥꯏꯌꯦꯛꯄ ꯃꯤꯑꯣꯏ ꯑꯗꯨꯕꯨꯁꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯥꯏꯌꯦꯛꯄ ꯑꯃ ꯑꯣꯏꯅ ꯈꯜꯂꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯅꯕꯥꯅꯤ ꯄꯨꯟꯗꯨꯅ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯑꯩꯒꯤ ꯁꯛꯇꯝ ꯌꯦꯛꯀꯗꯕꯅꯤ꯫ ꯃꯁꯤꯅꯤ ꯅꯪꯒꯤ ꯗꯟꯗꯤ ꯍꯥꯏꯕꯕꯨ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯣꯀꯥꯅꯟꯅ ꯌꯥꯝꯅ ꯄꯦꯟꯖꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯅ ꯑꯩꯒꯤ ꯍꯩꯖꯔꯤꯕ ꯃꯍꯩ ꯀꯂꯥꯗ ꯀꯥ ꯍꯦꯟꯅ ꯅꯥꯄꯟ ꯀꯥꯔꯨꯕꯒꯤꯗꯃꯛ ꯅꯅꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯇ ꯍꯥꯏꯔꯣꯏ ꯉꯥꯡꯂꯣꯏꯗꯕ ꯋꯥꯁꯤꯡ ꯍꯥꯏꯈꯤꯕꯒꯤꯗꯃꯛꯇ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯦꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯏꯕꯥꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ." ꯋꯥꯁꯤ ꯇꯥꯔꯒ ꯑꯛꯕꯔ ꯅꯤꯡꯊꯧ, ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯔꯇꯟꯂꯥꯜ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ "ꯑꯄꯪꯕ ꯊꯤꯕ." ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯅꯪꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯛꯈꯤꯗꯕ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯉꯁꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯆꯦꯟꯕ ꯌꯥꯕ ꯋꯥꯔꯤ ꯑꯃꯠꯇ ꯂꯤꯗꯨꯅ ꯇꯥꯍꯜꯂꯨꯗꯅ." ꯕꯤꯔꯕꯜꯅ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯉꯁꯤ ꯑꯩꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯗꯒꯤ ꯇꯝꯁꯤꯟꯕ ꯌꯥꯕꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯪꯕ ꯃꯤꯕꯨ ꯇꯥꯛꯄꯤꯔꯨꯕꯒꯤ ꯃꯥꯡꯖꯕꯇ ꯅꯠꯇꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯨ ꯑꯣꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯖꯪꯒꯜ ꯑꯃꯗ ꯇꯦꯅꯋꯥ ꯑꯃꯅ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯃꯀꯣꯟꯗ ꯇꯨꯃꯤꯟꯅ ꯀꯨꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯗꯨꯒꯤ ꯃꯈꯥꯗ ꯌꯣꯡ ꯈꯔꯅ ꯏꯪꯉꯤ ꯃꯩ ꯊꯥꯗꯨꯅ ꯇꯤꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯅꯥ ꯑꯀꯪꯕ ꯈꯔ ꯇꯥꯁꯤꯜꯂꯗꯨꯅ ꯄꯩꯔꯕ ꯃꯇꯨꯡꯗ ꯃꯩ ꯍꯧꯒꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯟꯗꯟ ꯈꯔ ꯐꯥꯔꯒ ꯎꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯝꯂꯗꯨꯅ ꯃꯈꯣꯏꯅ ꯃꯆꯤꯟꯅ ꯄꯨꯡꯀꯥꯝ ꯀꯥꯝꯃꯝꯃꯤ꯫
ꯃꯇꯧ ꯑꯗꯨ ꯎꯕꯗ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯇꯦꯅꯋꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯌꯣꯡꯌꯥꯝ, ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯗꯤ ꯃꯩ ꯁꯨꯡꯍꯧ ꯍꯧꯔꯛꯂꯔꯣꯏ꯫ ꯇꯁꯦꯡꯅ ꯅꯈꯣꯏꯅ ꯃꯩ ꯍꯧꯍꯟꯅꯤꯡꯂꯕꯗꯤ ꯅꯨꯡ ꯑꯅꯤ ꯇꯛꯈꯥꯏꯅꯔꯒ ꯃꯩꯔꯤ ꯊꯣꯛꯅꯕ ꯃꯩ ꯍꯧꯅꯕ ꯍꯟꯗꯨꯅ ꯍꯣꯠꯅꯧ꯫ ꯑꯗꯨꯕꯨ ꯇꯦꯅꯋꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯇꯥꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯎꯅꯥ ꯃꯔꯛ ꯑꯗꯨꯗ ꯇꯟꯗꯟ ꯍꯥꯞꯆꯤꯜꯂꯗꯨꯅ ꯀꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯁꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯇꯦꯅꯋꯥꯅ ꯃꯀꯣꯟꯗꯒꯤ ꯊꯣꯔꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯗꯤ ꯃꯩ ꯁꯨꯡꯍꯧ ꯍꯧꯔꯛꯂꯔꯣꯏ꯫ ꯃꯩ ꯍꯧꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯡ ꯑꯅꯤ ꯇꯛꯈꯥꯏꯅꯗꯨꯅ ꯃꯩꯔꯤ ꯊꯣꯛꯅꯕ ꯍꯟꯗꯨꯅ ꯍꯣꯠꯅꯧ꯫ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯔꯕꯁꯨ ꯃꯩ ꯍꯧ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯦꯅꯋꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯌꯣꯡ ꯑꯃꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯈꯪꯐꯥ ꯐꯥꯔꯗꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯩ꯫ ꯌꯣꯡ ꯑꯗꯨꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯍꯨꯟꯊꯈꯤꯕ ꯑꯣꯏꯕꯅ ꯇꯦꯅꯋꯥ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯊꯋꯥꯏ ꯊꯥꯈꯤ꯫ ꯁꯤꯌꯥꯔꯗꯨꯅ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯑꯁꯤꯅꯤ ꯅꯤꯡꯊꯧ, ꯀꯥ ꯍꯦꯟꯅ ꯄꯪꯂꯕ ꯃꯤꯕꯨ ꯇꯥꯛꯂꯨꯕ ꯍꯥꯏꯕꯁꯤꯁꯨ ꯃꯇꯝ ꯃꯥꯡꯕꯇ ꯅꯠꯇꯅ ꯑꯃꯥꯡꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯕꯨ ꯕꯤꯔꯕꯜ, ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯅꯤꯡꯂꯤꯕꯗꯤ ꯑꯩꯒꯤ ꯂꯝ ꯑꯁꯤꯗ ꯌꯣꯡꯁꯤꯡꯗꯨꯃꯨꯛ ꯄꯪꯕ ꯃꯤꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥꯅꯦ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯃꯤꯗꯁꯨ ꯀꯥ ꯍꯦꯟꯅ ꯄꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕꯖꯥꯠꯅꯤ ꯅꯤꯡꯊꯧ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯔꯕꯜ, ꯌꯣꯡꯁꯤꯡꯗꯨꯃꯨꯛ ꯄꯪꯕ ꯅꯪ ꯃꯤꯑꯣꯏ 4 ꯈꯛꯇꯪ ꯊꯤꯗꯨꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯎ, ꯑꯩ ꯃꯈꯣꯏꯕꯨ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯛꯕꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯈꯣꯏꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ 7ꯅꯤꯒꯤ ꯃꯇꯝ ꯄꯤꯔꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯃꯤꯠ 7ꯅꯤꯒꯤ ꯃꯇꯝ ꯄꯤꯔꯤꯕꯁꯤꯕꯨ ꯋꯥꯠꯂꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯕꯤꯔꯕꯜꯅ, ꯑꯗꯨꯒꯤ ꯋꯥ ꯅꯠꯆꯗꯦ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯗ ꯑꯛꯕꯔ ꯅꯤꯡꯊꯧꯅ, ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ, ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯅꯤꯡꯊꯧ, ꯍꯣꯏ, ꯑꯩ ꯊꯤꯖꯔꯛꯀꯦ꯫ ꯁꯤꯌꯥꯔꯗꯨꯅ ꯄꯨꯛꯅꯤꯡꯗ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯕꯨ ꯊꯑꯣꯏꯅ ꯑꯄꯪꯕ ꯊꯤꯒꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯑꯄꯪꯕ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯊꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯃꯔꯨꯞ, ꯀꯔꯤ ꯃꯥꯡꯈꯤꯕ ꯌꯥꯎꯔꯕꯅꯣ? ꯀꯔꯤꯅꯣ ꯊꯤꯔꯤꯕꯗꯨꯕꯣ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯃꯔꯨꯞ, ꯑꯩꯒꯤ ꯆꯥꯟꯗꯤ ꯆꯠꯄꯤ ꯑꯃ ꯇꯥꯈꯤꯕꯅꯤ, ꯃꯗꯨꯕꯨ ꯊꯤꯕꯗ ꯃꯔꯨꯞꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯪꯉꯤ, ꯃꯔꯨꯞꯀꯤ ꯄꯩꯁꯥꯅ ꯇꯥꯈ꯭ꯔꯤꯕꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ, ꯇꯥꯈ꯭ꯔꯤꯕꯗꯤ ꯑꯁꯤꯒꯤ ꯑꯃꯝꯕ ꯃꯄꯥ ꯑꯁꯤꯗ ꯇꯥꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯤꯔꯕꯗꯤ ꯃꯝꯃꯜꯂꯤ ꯍꯥꯏꯗꯨꯅ ꯁꯤꯗ ꯊꯤꯔꯝꯕꯅꯤ꯫ ꯕꯤꯔꯕꯜꯅ, ꯀꯔꯤꯅꯣꯅꯦ ꯃꯔꯨꯞ, ꯄꯩꯁꯥꯅ ꯁ꯭ꯋꯥꯏꯗ ꯇꯥꯈ꯭ꯔꯒ ꯀꯔꯤꯒꯤ ꯁꯤꯗ ꯊꯤꯔꯤꯕꯅꯣ? ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯀꯔꯤꯅꯣꯅꯦ ꯃꯔꯨꯞ, ꯁꯤꯗꯤ ꯌꯥꯝꯅ ꯄꯪꯉꯤꯅ, ꯃꯝꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗꯕꯨ ꯀꯝꯗꯧꯅ ꯎꯒꯗꯧꯔꯤꯕꯅꯣ? ꯑꯉꯥꯟꯕꯁꯤꯗ ꯊꯤꯗꯅ ꯑꯃꯝꯕꯁꯤꯗ ꯀꯝꯗꯧꯅ ꯊꯤꯔꯨꯗꯣꯏꯅꯣ ꯃꯔꯨꯞ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯗꯣꯔꯛꯄ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯣ, ꯃꯁꯤꯗꯤ ꯌꯥꯝꯅ ꯄꯪꯕ ꯃꯤꯅꯤ, ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯅꯪꯒꯤ ꯄꯩꯁꯥ ꯑꯗꯨ ꯊꯤꯔꯨꯔꯅꯨ, ꯍꯌꯦꯡ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ, ꯃꯔꯨꯞꯀꯤ मांख्रिबा पैसादु सोयदना निंगथौदा थेल्लगा पिहल्लगे। बीरबलगी वादु तारगा नुपादुना अदु ओरबदि फरे अई हयेंग सोयदना लाक्चगे। सिगी तुंगदा बीरबलना सुम लंबीदा लाक्पा मतमदा नुपा मरीखक यामना मथा साना लेरंबा थेंगनखि। बीरबलना नुपा मरी अदुगी मनाक्ता चंगसिल्लदुना हंगे, नखोइबु करी तौबा यारबनो यामना मथा साना उरिबसिबो? अैना मतेंग पांगबा ngamba ओरबदि सोयदना पांगजगे। करी तौरबनो हायबदो अमुक्तंग हायबियु। नुपा अमना खुमलई, असुम तौबनी इबुंगो, अखोय अरापा लम अमदगी मफम असिदा करबार तौबा लाक्पनी। अखोयना युमदगी लाक्चबा मतमदा इपाना मसिंग थिरकपदा अखोय मरीनी हायदुना थारखिबनी। अदुबु हौजिक अखोय अहुमदा मंगायरे अमा मांगहौरे। मरम असिननी अखोयना यामना मथा सारिबसी। वादु तारगा बीरबलना खल्ली, करीनोने मकोय हौजिकसु मरीनी अदुबु मकोयना अहुमखकनी हायरिबसिबु करीगिनो? सिखल्लदुना बीरबलना मखा ताना हायरखि,
ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃꯠꯇ ꯅꯈꯣꯏꯒꯤ ꯃꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯊꯤꯌꯨꯕ ꯑꯩ ꯌꯦꯡꯒꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯊꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯁꯨꯝ ꯃꯁꯤꯡ ꯊꯤꯔꯛꯄꯗ ꯃꯁꯥꯕꯨꯗꯤ ꯀꯥꯟꯊꯣꯛꯆꯔꯗꯨꯅ 1, 2, 3 ꯁꯨꯝꯅ ꯃꯁꯤꯡ ꯊꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯦꯡꯕꯤꯌꯨ ꯇꯨ, ꯑꯩꯈꯣꯏ 3 ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯕꯤꯔꯕꯜꯅ ꯈꯜꯂꯤ, ꯑꯣ, ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ 3 ꯑꯃꯁꯨ ꯊꯦꯡꯅꯔꯦꯗꯅ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯟꯅ 5 ꯁꯨꯔꯦ꯫ ꯃꯈꯣꯏ 5 ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯅꯤꯡꯊꯧꯗ ꯌꯦꯡꯍꯜꯂꯨꯔꯒꯦ꯫ ꯁꯤ ꯈꯜꯂꯗꯨꯅ ꯕꯤꯔꯕꯜꯅ ꯃꯈꯣꯏ 4 ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞꯁꯤꯡ, ꯅꯈꯣꯏ ꯍꯌꯦꯡ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯑꯣ꯫ ꯅꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯅꯥꯎꯗꯨ ꯅꯤꯡꯊꯧꯗ ꯊꯤꯍꯟꯗꯨꯅ ꯍꯌꯦꯡ ꯁꯣꯏꯗꯅ ꯅꯈꯣꯏꯗ ꯁꯤꯟꯅꯔꯒꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯤꯔꯕꯜꯅ ꯗꯔꯕꯥꯔ ꯀꯥꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯏ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯁꯤꯟꯅꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯪ ꯄꯥꯡꯊꯣꯛꯂꯦ ꯁꯤ ꯅꯠꯇ꯭ꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯅ ꯅꯨꯃꯤꯠ 7ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯄꯪꯕ 4 ꯊꯤꯌꯨ ꯇꯥꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯡꯃꯈꯛꯀꯤ ꯃꯅꯨꯡꯗ ꯑꯄꯪꯕ 4 ꯅꯠꯇꯦ 5 ꯍꯟꯗꯨꯅ ꯄꯨꯖꯔꯛꯂꯕꯅꯤ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯀꯗꯥꯏꯅꯣꯅꯦ ꯃꯈꯣꯏꯕꯨ? ꯑꯄꯪꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯕꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯃꯈꯥ ताना ꯍꯥꯏꯔꯛꯏ, ꯌꯦꯡꯕꯤꯌꯨ ꯇꯨ ꯏꯅꯤꯡꯊꯧ, ꯑꯗꯣꯝꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜ, ꯃꯈꯣꯏꯕꯨ ꯅꯪꯅ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯉꯣꯟꯗ ꯇꯝꯃꯨ꯫ ꯕꯤꯔꯕꯜꯅ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯂꯤꯔꯗꯨꯅ ꯅꯤꯡꯊꯧꯗ ꯇꯥꯍꯜꯂꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯛꯏ, ꯇꯁꯦꯡꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯪꯕ ꯖꯥꯠꯅꯤꯗꯅ ꯕꯤꯔꯕꯜ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡꯁꯤꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯃꯤꯑꯣꯏ 2ꯇꯒ ꯅꯪ ꯊꯤꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯀꯔꯤꯒꯤ ꯉꯝꯃꯣꯏ ꯏꯅꯤꯡꯊꯧ? ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯃꯤꯗꯤ ꯊꯤꯅꯗ꯭ꯔꯕꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯦ꯫ ꯅꯤꯡꯊꯧꯅ, ꯀꯔꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ? ꯀꯅꯥꯅꯣꯅꯦ? ꯕꯤꯔꯕꯜꯅ, ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛꯁꯤꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯕꯤꯔꯕꯜ, ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ ꯍꯥꯏꯗꯨꯅ ꯊꯝꯂꯒ ꯅꯪꯅ ꯑꯄꯪꯕꯅꯤ ꯍꯥꯏꯖꯔꯤꯕꯁꯤꯅ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯖꯔꯤꯕꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯁꯥꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯗꯅ ꯊꯑꯣꯏꯅ ꯑꯄꯪꯕ ꯊꯤꯕ ꯆꯠꯂꯨꯕ ꯑꯩ ꯑꯁꯤ ꯇꯁꯦꯡꯅ ꯄꯪꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧꯅ ꯈꯪꯖꯔꯛꯈꯤ꯫ ꯕꯤꯔꯕꯜ, ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦ ꯃꯊꯪꯃꯨꯛꯀꯤ ꯄꯪꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ, ꯃꯗꯨ ꯑꯩ ꯏꯁꯥꯃꯛꯅꯤ꯫ ꯑꯩꯅ ꯑꯄꯪꯕꯕꯨ ꯊꯑꯣꯏꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯊꯑꯣꯏꯅ ꯅꯨꯃꯤꯠ 7ꯅꯤꯒꯤ ꯃꯇꯝ ꯄꯤꯗꯨꯅ ꯑꯄꯪꯕ ꯊꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯅꯤ ꯅꯠꯇ꯭ꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯅꯠꯇꯦꯗ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯗꯤ ꯀꯗꯥꯏꯗ ꯄꯪꯂꯤꯕ? ꯃꯤꯅ ꯃꯔꯥꯜ ꯑꯃ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯁꯥꯅ ꯃꯔꯥꯟ ꯆꯥꯖꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯄꯪꯉꯤ ꯍꯥꯏꯒꯗꯧꯔꯤꯕ? ꯅꯤꯡꯊꯧꯅ ꯅꯣꯛꯂꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯏꯁꯥꯕꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ, ꯑꯗꯨꯒ ꯍꯟꯗꯨꯅ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯅꯪꯅ ꯁꯤꯡꯉꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯤꯕꯅꯤꯅꯦ꯫ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦ ꯕꯤꯔꯕꯜ꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯄꯪꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯅꯥ ꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤꯅꯕ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯔꯛꯈꯤ꯫ ꯄꯩꯁꯥ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯄꯩꯁా ꯊꯤꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯦꯛ 2 ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯃꯅꯥ ꯑꯁꯤ ꯄꯤꯕꯤꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯊꯤꯕꯤꯌꯨ꯫ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯄꯨꯃꯥꯡ ꯃꯥꯡꯂꯒꯅꯤ ꯅꯤꯡꯊꯧ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯣꯝꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯉꯔꯥꯡꯅ ꯊꯤꯗꯨꯅ ꯊꯝꯂꯕꯅꯤ, ꯃꯗꯨꯗ ꯑꯍꯦꯟꯕ ꯑꯃ ꯍꯥꯞꯂꯒ ꯄꯤꯔꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯩꯁꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯆꯤꯟꯅꯥꯎ 4 ꯑꯗꯨꯗ ꯃꯈꯣꯏꯗꯁꯨ ꯄꯩꯁꯥ 2 ꯄꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯏꯅꯥꯎꯗꯨ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯩꯁꯥꯒ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯏꯅꯥꯎ ꯑꯗꯨ ꯐꯪꯅꯕ ꯑꯃꯨꯛꯇꯪ ꯊꯤꯕꯤꯌꯨ꯫
नुपादुꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, "ꯑꯣ, ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯅꯥꯎ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯕꯗꯨ ꯀꯥꯎꯈ꯭ꯔꯦꯗꯅ꯫ ꯌꯦꯡꯉꯨꯁꯦ, ꯅꯈꯣꯏꯒꯤ ꯃꯁꯤꯡ ꯑꯩ ꯊꯤꯒꯤꯁꯦ"꯫ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ 1, 2, 3, 4 ꯍꯥꯏꯗꯨꯅ ꯊꯤꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ 4 ꯁꯨꯏ ꯍꯥꯏꯕꯗꯨ ꯈꯪꯍꯟꯈꯤ꯫ ꯃꯁꯤꯡ ꯊꯤꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯟꯕ 4 ꯁꯨꯕ ꯇꯥꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯅꯥꯎ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯀꯞꯅꯔꯝꯃꯤ꯫ ꯃꯈꯣꯏꯗꯁꯨ ꯅꯤꯡꯊꯧꯅ ꯄꯩꯁꯥ ꯃꯌꯦꯛ 2 ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯄꯪꯕ ꯃꯇꯧ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯔꯗꯨꯅ ꯅꯤꯡꯊꯧ ꯌꯥꯎꯅ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯃꯌꯥꯝꯗ ꯑꯃꯨꯛ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤ ꯑꯍꯥꯟꯕ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯤꯔꯕꯜꯅ ꯑꯉꯥꯡ ꯑꯃꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯆꯩꯔꯥꯛ ꯄꯤꯕꯗꯒꯤ ꯀꯟꯕ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯕꯤꯔꯕꯜꯅꯦ, ꯑꯛꯕꯔꯅꯦ ꯑꯃꯁꯨꯡ ꯑꯛꯕꯔꯒꯤ ꯃꯅꯥꯏ ꯈꯔ ꯑꯃꯅꯦ ꯃꯈꯣꯏꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤꯃꯛꯇ ꯍꯧꯕ ꯃꯐꯝ ꯑꯃꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯕꯨ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯇꯦꯟꯖꯩ ꯑꯃꯅ ꯑꯛꯕꯔ ꯅꯤꯡꯊꯧꯒꯤ ꯆꯨꯄꯥꯗ ꯈꯦꯠꯇꯨꯅ ꯄꯥꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯇꯦꯟꯖꯩ ꯑꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯑꯗꯣꯝꯗ ꯇꯦꯜ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯥꯞꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯕ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯔꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯪꯂꯛꯈꯤ, "ꯅꯪꯅ ꯀꯔꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯦꯟ ꯀꯥꯞꯄꯛꯏꯕꯗꯤ"? ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯈꯨꯝꯃꯤ, "ꯇꯦꯟꯖꯩ ꯑꯗꯨ ꯑꯩꯅ ꯀꯥꯞꯆꯒꯦ ꯍꯥꯏꯗꯨꯅ ꯑꯗꯣꯝꯗ ꯀꯥꯞꯆꯈꯤꯕ ꯅꯠꯇꯦ꯫ ꯑꯩꯅ ꯀꯥꯞꯆꯈꯤꯕ ꯇꯦꯟꯖꯩ ꯑꯗꯨꯗꯤ ꯄꯥꯜꯂꯤꯕ ꯍꯩꯅꯧꯁꯤꯡ ꯑꯁꯤꯗꯅꯤ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯄꯤꯌꯨ"꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯀꯥꯞꯂꯛꯈ꯭ꯔꯤꯕ ꯇꯦꯜ ꯑꯗꯨꯅ ꯏꯅꯤꯡꯊꯧꯗ ꯄꯥꯜꯂꯝꯕ ꯊꯣꯛꯂꯒꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯅꯨ, ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯉꯝꯕ ꯌꯥꯕ ꯄꯣꯠꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ"꯫ ꯅꯤꯡꯊꯧ ꯑꯛꯕꯔꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ, "ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯇꯦꯟꯖꯩ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯜꯂꯝꯂꯕꯗꯤ ꯑꯩ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯑꯃꯗꯤ ꯄꯤꯐꯝ ꯊꯣꯛꯏ"꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯗꯨꯗ ꯆꯩ 30 ꯀꯟꯅꯕ ꯈꯪꯍꯟꯈꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯅꯥꯏꯁꯤꯡꯒꯤ ꯃꯔꯛ ꯑꯗꯨꯗ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯕꯤꯔꯕꯜꯁꯨ ꯇꯥꯔꯤ꯫ ꯃꯍꯥꯛꯅ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝꯅ ꯈꯜꯂꯤ, "ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯦꯞꯂꯨꯔꯕꯗꯤ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯋꯥꯔꯧꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯔꯥꯜ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯀꯥꯞꯄꯨ ꯌꯥꯎꯅ ꯇꯦꯟꯖꯩ ꯑꯗꯨ ꯀꯥꯞꯂꯛꯈꯤꯕ ꯅꯠꯇꯦ꯫ ꯀꯔꯤ ꯀꯝꯗꯧꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯑꯁꯤꯗꯒꯤ ꯀꯟꯒꯅꯤ? ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯅꯤꯡꯊꯧꯗ ꯀꯔꯝꯅ ꯎꯠꯀꯅꯤ"? ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯐꯪꯕ ꯑꯗꯨꯗꯒꯤ ꯀꯟꯅꯅꯕ ꯎꯄꯥꯏ ꯑꯃ ꯃꯍꯥꯛꯅ ꯈꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ ꯅꯠꯇ꯭ꯔꯒ ꯄꯤꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯕꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯌꯨ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯕꯨ ꯑꯁꯣꯛ ꯑꯄꯟ ꯄꯤꯕꯇ ꯅꯠꯇꯅ ꯊꯋꯥꯏ ꯃꯥꯡꯕ ꯐꯥꯎ ꯌꯥꯕ ꯑꯣꯏꯕꯅ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯔꯤꯕ ꯆꯩꯔꯥꯛ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯖꯩ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯅ ꯇꯦꯟꯖꯩ ꯑꯗꯨ ꯍꯩꯅꯧ ꯑꯁꯤꯗ ꯀꯥꯞꯂꯒ ꯏꯅꯤꯡꯊꯧꯗ ꯄꯥꯜꯍꯟꯒꯦ ꯇꯧꯈꯤꯕ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯆꯩꯔꯥꯛ ꯄꯤꯕꯤꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯍꯛꯊꯦꯡꯅꯅ ꯄꯤꯕꯤꯒꯅꯨ꯫ ꯆꯩ ꯑꯁꯤ ꯍꯩꯅꯧꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯀꯜꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯁꯤꯗ ꯄꯥꯟꯕꯗꯨ ꯉꯥꯏꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯆꯩꯔꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ"꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯥꯟꯕꯗꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯔꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯕꯤꯔꯕꯜꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯁꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯈꯪꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯍꯟꯈꯤ ꯑꯃꯁꯨꯡ ꯕꯤꯔꯕꯜꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ,
ꯕꯤꯔꯕꯜ ꯉꯁꯤꯁꯨ ꯑꯩꯅ ꯑꯁꯥꯎꯕꯗꯒꯤ ꯂꯧꯈꯤꯕ ꯑꯔꯥꯟꯕ ꯋꯥꯔꯦꯞ ꯑꯃꯕꯨ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯅ ꯅꯪꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯩꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯈꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯅ ꯑꯃꯨꯛꯁꯨ ꯊꯥꯒꯠꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯈꯤ ꯑꯃꯁꯨꯡ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯑꯗꯨ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯗꯒꯤ ꯆꯩꯔꯥꯛ ꯐꯪꯈꯤꯗꯦ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯇꯔꯪ ꯃꯥꯂꯪꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯕꯨ ꯆꯥꯡꯌꯦꯡꯂꯗꯨꯅ ꯃꯤꯑꯣꯏꯕꯅ ꯇꯧꯕꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯕꯤꯔꯕꯜꯗ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯂꯨꯕꯗꯒꯤ ꯂꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯊꯕꯛ ꯐꯥꯎꯕ ꯑꯣꯏꯊꯣꯛꯏ ꯍꯥꯏꯗꯨꯅ ꯎꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯄꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯇꯧꯅꯕ ꯍꯥꯏꯁꯤꯒꯦ? ꯑꯁꯨꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ꯫ ꯕꯤꯔꯕꯜ, ꯑꯍꯥꯡꯕ ꯇꯔꯪ ꯃꯥꯂꯪꯄꯥꯜ ꯑꯁꯤꯗ ꯃꯍꯜ ꯑꯃꯇꯪ ꯁꯥꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯅꯤꯡꯊꯧꯁꯨ ꯈꯪꯏ, ꯕꯤꯔꯕꯜꯁꯨ ꯈꯪꯏ ꯑꯗꯨꯗꯤ ꯑꯍꯥꯡꯕ ꯇꯔꯪ ꯃꯥꯂꯪꯗ ꯃꯍꯜ ꯁꯥꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯈꯪꯅ ꯈꯪꯅ ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯁꯨꯝꯅ ꯈꯜꯂꯤ, ꯏꯅꯤꯡꯊꯧ ꯑꯁꯤ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯂꯧꯁꯤꯡꯕꯨ ꯆꯥꯡꯌꯦꯡꯅꯤꯡꯂꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯁꯤ ꯈꯜꯂꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯅꯤꯡꯊꯧ? ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯔꯕꯜ, ꯅꯪꯅ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯁꯤꯗ ꯃꯍꯜ ꯑꯃꯇꯪ ꯑꯩꯒꯤ ꯁꯥꯕ ꯇꯥꯔꯦ꯫ ꯃꯍꯜ ꯑꯁꯤꯕꯨ ꯁꯥꯕꯗ ꯆꯪꯒꯗꯧꯔꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯜ ꯑꯁꯤꯕꯨ ꯁꯥꯍꯟꯕꯒꯤ ꯊꯕꯛꯅ ꯅꯪꯅ ꯇꯧꯒꯗꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯅꯤꯡꯊꯧ, ꯅꯅꯥꯏ ꯃꯗꯨ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯅꯤꯡꯊꯧꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯔꯕꯜ, ꯊꯕꯛ ꯑꯁꯤ ꯀꯔꯝꯕ ꯀꯥꯟꯗꯒꯤ ꯍꯧꯒꯦ ꯍꯥꯏꯔꯤꯕ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯊꯕꯛ ꯑꯁꯤꯕꯨ ꯍꯧꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔꯗꯤ ꯆꯪꯈꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯊꯕꯛ ꯑꯁꯤꯕꯨ ꯁꯨꯅꯕ ꯁꯤꯟꯃꯤ ꯑꯃꯁꯨꯡ ꯃꯤꯁꯇ꯭ꯔꯤ ꯊꯤꯕ ꯑꯃ ꯆꯪꯂꯤ꯫ ꯊꯕꯛ ꯑꯁꯤꯕꯨ ꯍꯧꯅꯕꯒꯤꯗꯃꯛ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ 2-3ꯗꯤ ꯆꯪꯈꯤꯅꯤ꯫ ꯅꯤꯡꯊꯧꯅ, ꯐꯔꯦ ꯕꯤꯔꯕꯜ, ꯅꯪꯅ ꯂꯧꯒꯗꯕ ꯃꯇꯝ ꯑꯗꯨ ꯂꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡ ꯕꯤꯔꯕꯜꯅ ꯃꯌꯨꯝꯗ ꯂꯥꯛꯂꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯑꯩꯅꯁꯨ ꯉꯝꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯀꯔꯤ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯕꯛ ꯑꯁꯤꯕꯨ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯑꯣꯏꯊꯣꯛꯏ ꯍꯥꯏꯗꯨꯅ ꯎꯠꯀꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯔꯕꯜꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯅ ꯌꯣꯛꯆꯕ ꯇꯦꯅꯋꯥ ꯑꯗꯨꯗ ꯃꯔꯣꯟ ꯇꯝꯕꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯖꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯎꯆꯦꯛ ꯐꯥꯕ ꯃꯤꯑꯣꯏ ꯑꯃꯗ ꯇꯦꯅꯋꯥ 500-600ꯇ ꯐꯥꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯎꯆꯦꯛ ꯐꯥꯔꯒ ꯌꯣꯟꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯕꯤꯔꯕꯜꯅ ꯍꯥꯏꯈꯤꯕ ꯇꯦꯅꯋꯥ ꯃꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯛꯇꯨꯅ ꯕꯤꯔꯕꯜꯗ ꯄꯤꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯖꯥꯂꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯈꯥꯖꯤꯜꯂꯕ ꯃꯐꯝ ꯑꯃꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯗ ꯑꯀꯛꯅꯕ ꯋꯥ ꯈꯔ ꯇꯝꯕꯤꯅꯕ ꯊꯕꯛ ꯑꯗꯨ ꯁꯤꯟꯅꯈꯤ꯫ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯊꯕꯛ ꯑꯗꯨꯕꯨ ꯁꯤꯟꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥ ꯕꯤꯔꯕꯜꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯏꯜꯂꯗꯨꯅ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯇꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯝꯕꯤꯕ ꯍꯧꯈꯤ꯫ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯗ ꯇꯝꯕꯤꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯅ ꯐꯖꯅ ꯍꯩꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯣꯡꯃ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯤꯔꯕꯜꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯊꯥ 3ꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯦ, ꯅꯪꯅ ꯍꯥꯏꯈꯤꯕ ꯁꯤꯟꯃꯤ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯗꯨꯕꯨ ꯐꯪꯂꯕꯔꯥ? ꯑꯩꯅ ꯍꯥꯏꯈꯤꯕ ꯇꯔꯪ ꯃꯥꯂꯪꯒꯤ ꯃꯍꯜ ꯍꯥꯏꯕꯗꯨ ꯁꯥꯕ ꯍꯧꯔꯕꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯅꯤꯡꯊꯧ, ꯃꯍꯜ ꯑꯗꯨꯕꯨ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯛꯕꯔꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯔꯕꯜ, ꯃꯐꯝ ꯑꯗꯨꯗ ꯉꯁꯤ ꯑꯩꯁꯨ ꯂꯥꯛꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯏ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯕꯤꯔꯕꯜꯅ ꯍꯣꯏ ꯐꯅꯤ ꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯏ꯫ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯔꯩ ꯂꯩꯁꯤꯟꯅꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯗꯥꯏꯅꯣꯅꯦ ꯕꯤꯔꯕꯜ, ꯅꯪꯅ ꯁꯥꯍꯜꯂꯤ ꯍꯥꯏꯕ ꯇꯔꯪ ꯃꯥꯂꯪ ꯄꯥꯟꯕꯒꯤ ꯃꯍꯜ ꯑꯗꯨꯕꯨ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯃꯁꯤꯕꯨ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯊꯖꯔꯤ꯫
ꯑꯩ ꯍꯧꯖꯤꯛ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯀꯌꯥꯝ ꯍꯧꯖꯤꯜꯂꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯪꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯗ ꯍꯪꯉꯤ, ꯅꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯀꯌꯥꯝ ꯍꯧꯖꯤꯜꯂꯕꯅꯣ? ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯅ ꯈꯨꯝꯃꯤ, ꯂꯣꯏꯁꯤꯜꯂꯛꯂꯦ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯅ ꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯑꯁꯣꯝꯗ ꯅꯨꯡꯁꯤꯠ ꯈꯔ ꯋꯥꯠꯂꯤ, ꯅꯨꯡꯁꯤꯠ ꯈꯔ ꯁꯣꯝꯗ ꯄꯨꯔꯛꯎ꯫ ꯇꯦꯅꯋꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯁꯣꯝꯗꯁꯨ ꯅꯨꯡꯁꯤꯠ ꯈꯔ ꯋꯥꯠꯂꯤ, ꯅꯨꯡꯁꯤꯠ ꯈꯔ ꯄꯨꯁꯤꯟꯕꯤꯔꯛꯎ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯗꯨ ꯍꯥꯏꯅꯔꯗꯨꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣꯅꯦ ꯕꯤꯔꯕꯜ, ꯅꯪꯅ ꯁꯥꯍꯜꯂꯤ ꯍꯥꯏꯔꯤꯕ ꯇꯔꯪ ꯃꯂꯪꯒꯤ ꯃꯍꯜ ꯑꯁꯤꯗꯤ ꯑꯩꯗꯤ ꯎꯗꯦꯗ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯃꯍꯜ ꯑꯁꯤꯕꯨ ꯁꯥꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯅꯨꯡꯁꯤꯠꯅꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯥꯔꯤꯕ ꯃꯍꯜ ꯑꯁꯤꯕꯨ ꯎꯕ ꯐꯪꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯊꯕꯛ ꯑꯁꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤ ꯀꯝꯗꯧꯅ ꯊꯕꯛ ꯑꯁꯤꯕꯨ ꯑꯣꯏꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯌꯦꯡꯅꯤꯡꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯃꯗꯨꯕꯨ ꯇꯧꯈꯤꯗꯕ ꯑꯃꯠꯇ ꯐꯥꯎ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯅꯪꯅ ꯇꯦꯅꯋꯥꯁꯤꯡ ꯑꯁꯤꯕꯨ ꯊꯑꯣꯏꯅ ꯐꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏꯗ ꯂꯣꯟ ꯇꯝꯕꯤꯔꯗꯨꯅ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯣꯏꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯠꯂꯗꯨꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯍꯟꯈꯤꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯕꯤꯔꯕꯜ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯅ ꯑꯃꯨꯛ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯤꯔꯕꯜꯅ ꯈꯤꯆꯔꯤ ꯊꯣꯡꯕ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯑꯔꯥꯞꯄ ꯂꯝ ꯑꯃꯗ ꯃꯐꯝ ꯑꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯇꯥꯔꯤꯕ ꯎꯟꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯃꯍꯧꯁꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯤꯕ ꯑꯁꯤꯁꯨ ꯃꯍꯧꯁꯥꯅꯤꯗꯣ꯫ ꯑꯛꯕꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯆꯨꯝꯃꯤ ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯩ ꯌꯥꯅꯤꯡꯏ꯫ ꯑꯁꯨꯛ ꯐꯖꯅ ꯇꯥꯔꯤꯕ ꯎꯟ ꯕꯔꯞꯁꯤꯡ ꯑꯁꯤꯗꯒꯤ ꯑꯃꯨꯛꯀ ꯀꯥ ꯍꯦꯟꯅ ꯇꯥꯁꯤꯟꯈꯤꯕ ꯊꯣꯛꯂꯒꯗꯤ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯅꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯆꯀꯥ ꯑꯗꯨ ꯑꯀꯟꯕ ꯄꯣꯠ ꯑꯃꯗ ꯍꯛꯆꯤꯟꯈꯤ ꯑꯃꯁꯨꯡ ꯒꯥꯔꯤ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯛꯕꯔꯅ ꯁꯒꯣꯜ ꯊꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯪꯉꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ? ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯀꯨꯝꯊꯔꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯒꯥꯔꯤ ꯑꯁꯤꯒꯤ ꯆꯀꯥ ꯅꯥꯝꯃ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯀꯟꯕ ꯄꯣꯠ ꯑꯃꯗ ꯍꯛꯆꯤꯜꯂꯨꯕꯗꯒꯤ ꯀꯥꯏꯔꯦ꯫ ꯆꯀꯥ ꯑꯁꯤꯕꯨ ꯁꯦꯝꯗ꯭ꯔꯤ ꯐꯥꯎꯕ ꯒꯥꯔꯤ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯧꯕ ꯌꯥꯔꯔꯣꯏ ꯏꯅꯤꯡꯊꯧ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏꯁꯨ ꯀꯨꯝꯊꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯉꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯅꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯌꯥꯔꯦꯛꯅꯕ ꯇꯧꯔꯁꯤ, ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯍꯜꯂꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯃꯈꯥ ꯆꯠꯊꯁꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯁꯦꯝꯍꯟꯕ ꯌꯥꯕ ꯄꯣꯠ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯍꯌꯦꯡ ꯐꯥꯎ ꯑꯃꯨꯛ ꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯒꯤ ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯌꯦꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯇꯣꯛꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯏꯪꯈ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯀꯅꯥꯕꯨ ꯊꯤꯔꯨꯗꯨꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯍꯟꯒꯗꯧꯔꯤꯕꯅꯣ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯌꯦꯠꯆꯕꯒꯤ ꯋꯥ ꯅꯠꯆꯗꯦ꯫ ꯍꯧꯖꯤꯛ ꯌꯥꯝꯅꯃꯛ ꯊꯦꯡꯖꯤꯟꯈꯤꯕꯁꯨ ꯅꯠꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯃꯤ ꯑꯗꯨꯕꯨ ꯊꯤꯔꯨꯔꯕꯗꯤ ꯐꯪꯕꯁꯨ ꯌꯥꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯇꯨꯡꯏꯟꯕ ꯃꯅꯥꯏ ꯑꯃꯕꯨ ꯀꯧꯔꯗꯨꯅ ꯍꯪꯉꯤ, ꯋꯥꯁꯤꯝ, ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯍꯟꯕꯗ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯒꯅꯤ? ꯋꯥꯁꯤꯝꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯆꯞ ꯆꯥꯕꯗꯤ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯆꯥꯎꯔꯞꯅ ꯄꯩꯁꯥ ꯃꯌꯦꯛ 2 ꯃꯨꯛꯇꯤ ꯆꯪꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯉꯛꯈꯤ, ꯑꯗꯨꯒ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯍꯟꯕꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯒꯅꯤ? ꯋꯥꯁꯤꯝꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯒꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛꯇꯒꯤ ꯁꯦꯝꯍꯟꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯦꯝꯕ ꯂꯣꯏꯒꯅꯤ ꯈꯜꯂꯤ ꯏꯅꯤꯡꯊꯧ꯫ ꯋꯥꯁꯤꯡ ꯑꯁꯤꯕꯨ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ,
ꯕꯤꯔꯕꯜ ꯅꯪꯅ ꯍꯥꯏꯕꯒꯨꯝꯅ ꯒꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯁꯦꯝꯍꯜꯂꯁꯤ꯫ ꯆꯠꯂꯨ, ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯕ ꯍꯩꯒꯗꯕ ꯃꯤ ꯑꯃ ꯅꯪꯅ ꯍꯧꯖꯤꯛ ꯊꯤꯔꯛꯎ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯦꯛ 50 ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯒꯗꯧꯔꯤꯕ ꯄꯩꯁꯥ ꯃꯁꯤꯡ ꯑꯁꯤꯗꯗꯤ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ, ꯃꯤ 3-4 ꯊꯤꯔꯛꯄꯕꯨ ꯌꯥꯔꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯅ ꯊꯤꯔꯛꯀꯗꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯒꯥꯔꯤ ꯁꯦꯝꯕ ꯃꯇꯝꯗ ꯃꯁꯥꯗ ꯑꯊꯥꯕ ꯐꯤ ꯑꯃꯠꯇ ꯁꯦꯠꯇꯅ ꯑꯃꯁꯨꯡ ꯃꯩꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯒꯗꯕꯅꯤ꯫ ꯍꯥꯏꯌꯨ, ꯍꯧꯖꯤꯛꯁꯨ ꯅꯪ ꯃꯤ ꯑꯗꯨꯕꯨ ꯊꯤꯔꯛꯄ ꯉꯝꯈꯤꯒꯗꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯅꯤꯡꯊꯧ, ꯑꯩꯅ ꯈꯪꯖꯕꯗ ꯃꯐꯝ ꯑꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯄꯥꯛꯅ ꯂꯩꯇꯕ ꯃꯐꯝꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯒꯗꯧꯔꯤꯕ ꯑꯌꯥꯝꯕ ꯁꯦꯟꯐꯝ ꯑꯁꯤꯗꯗꯤ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯅꯕ ꯃꯤ ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯒꯥꯔꯤ ꯁꯦꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯊꯤꯕ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯅꯥꯛ ꯅꯛꯄ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯔꯒ ꯌꯥꯔꯦꯛꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯃꯅꯥꯛ ꯅꯛꯄ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯍꯤꯡ ꯑꯗꯨꯗ ꯌꯨꯝ ꯑꯃꯒꯤ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃꯈꯛ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯕꯤꯔꯕꯜꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯃꯤꯡ ꯕꯤꯔꯕꯜ ꯀꯧꯏ꯫ ꯑꯩ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯄꯥꯎꯇꯥꯛꯂꯣꯏ ꯃꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯆꯀꯥ ꯑꯃ ꯎꯟ ꯃꯔꯛꯇ ꯂꯩꯔꯝꯕ ꯀꯟꯕ ꯄꯣꯠ ꯑꯃꯗ ꯌꯩꯁꯤꯟꯈꯤꯕꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯆꯀꯥ ꯅꯥꯝꯃ ꯑꯃ ꯌꯥꯈꯤꯗ꯭ꯔꯦ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯪꯅ ꯈꯪꯕ ꯒꯥꯔꯤ ꯁꯦꯝꯕ ꯃꯤꯒ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯇꯥꯟꯖꯥ ꯆꯥꯟꯅꯔꯨꯕꯒꯨꯝ ꯑꯗꯣꯝꯅ ꯊꯤꯕꯤꯔꯛꯂꯤꯕ ꯃꯤ ꯑꯗꯨ ꯑꯩ ꯏꯁꯥꯃꯛ ꯑꯁꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯔꯥꯝꯆꯟ ꯀꯧꯏ꯫ ꯑꯩ ꯈꯨꯡꯒꯪ ꯑꯁꯤꯗ ꯒꯥꯔꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯇꯧꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯔꯥꯝꯆꯟ ꯀꯧꯖꯩ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯔꯥꯝꯆꯟ, ꯅꯪꯅ ꯒꯥꯔꯤꯁꯤꯕꯨ ꯁꯦꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯪꯒꯗꯕꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯅꯪꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯕ ꯃꯇꯝꯗ ꯅꯁꯥꯗ ꯑꯊꯥꯕ ꯐꯤ ꯑꯃꯠꯇ ꯁꯦꯠꯇꯅ ꯑꯃꯁꯨꯡ ꯑꯁꯥꯕ ꯃꯩꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ 50 ꯄꯤꯒꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯑꯗꯣꯝꯅ ꯄꯤꯕꯤꯒꯗꯧꯔꯤꯕ ꯄꯩꯁꯥ ꯑꯗꯨꯗꯗꯤ ꯑꯍꯤꯡ ꯑꯃꯈꯛ ꯅꯠꯇꯦ, ꯍꯞꯇꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩ ꯑꯏꯪꯕꯗ ꯊꯕꯛ ꯁꯨꯕ ꯉꯝꯖꯒꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯒꯥꯔꯤ ꯁꯦꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯅꯕ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯪꯉꯤ, ꯆꯥꯂꯛ, ꯒꯥꯔꯤ ꯑꯗꯨ ꯅꯤꯡꯊꯤꯅ ꯌꯥꯔꯕꯔꯥ? ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯍꯣꯏ ꯅꯤꯡꯊꯧ, ꯒꯥꯔꯤ ꯁꯦꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯀꯥ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯁꯦꯝꯖꯤꯜꯂꯝꯂꯦ꯫ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯒꯥꯔꯤ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯒꯥꯔꯤ ꯁꯦꯝꯕ, ꯅꯪꯅ ꯑꯍꯤꯡ ꯆꯨꯞꯄ ꯒꯥꯔꯤ ꯑꯁꯤꯕꯨ ꯑꯊꯥꯕ ꯐꯤ ꯑꯃꯁꯨꯡ ꯃꯩꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯑꯍꯤꯡ ꯆꯨꯞꯄ ꯁꯦꯝꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯍꯣꯏ ꯅꯤꯡꯊꯧ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯤ ꯃꯤꯀꯨꯞ ꯈꯔ ꯑꯏꯪꯕꯁꯤꯗ ꯂꯦꯞꯄ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯅꯪꯗꯤ ꯑꯏꯪꯕꯁꯤ ꯀꯔꯤꯃꯠꯇ ꯐꯥꯎꯗꯦ ꯑꯁꯤꯔꯥ? ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯏꯪꯕꯁꯤ ꯅꯅꯥꯏꯁꯨ ꯐꯥꯎꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯁꯣꯏꯗꯅ ꯑꯊꯥꯕ ꯐꯤ ꯅꯠꯇ꯭ꯔꯒ ꯃꯩꯁꯥ ꯁꯤꯖꯤꯟꯅꯔꯝꯂꯒꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯅꯠꯆꯗꯦ ꯅꯤꯡꯊꯧ, ꯑꯩꯅ ꯑꯍꯤꯡ ꯆꯨꯞꯄ ꯊꯕꯛ ꯑꯁꯤꯕꯨ ꯁꯨꯖꯕ ꯃꯇꯝꯗ ꯑꯊꯥꯕ ꯐꯤꯔꯣꯜ ꯑꯃꯁꯨꯡ ꯃꯩꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯖꯈꯤꯗꯦ꯫ ꯊꯥꯖꯕꯤꯗ꯭ꯔꯒꯅ ꯕꯤꯔꯕꯜꯗꯁꯨ ꯍꯪꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯛꯏ, ꯍꯣꯏ ꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯁꯥꯈꯤ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯟꯇ꯭ꯔꯤ 2 ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕ ꯊꯝꯖꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯟꯇ꯭ꯔꯤ 2 ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯅ ꯎꯈꯤꯕꯗꯨꯕꯨ ꯅꯤꯡꯊꯧꯗ ꯇꯝꯅꯕ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯇ꯭ꯔꯤ 2 ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯈꯣꯏꯗꯤ ꯑꯊꯥꯕ ꯀꯝꯕꯜ ꯃꯌꯥꯝ ꯑꯃ ꯁꯨꯞꯆꯤꯜꯂꯕ ꯐꯥꯎꯕꯗ ꯑꯏꯪꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯑꯊꯥꯕ ꯐꯤꯔꯣꯜ ꯑꯃꯁꯨꯡ ꯃꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯕꯛ ꯑꯁꯤ ꯁꯨꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯁꯟꯇ꯭ꯔꯤ 2 ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯏꯔꯕꯗꯤ ꯃꯁꯤ ꯑꯉꯛꯄ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯀꯝꯗꯧꯅ ꯅꯪꯅ ꯑꯏꯪꯕꯗꯨ ꯈꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯒꯥꯔꯤ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯏꯅꯤꯡꯊꯧ, ꯉꯔꯥꯡ ꯑꯍꯤꯡ ꯀꯥ ꯍꯦꯟꯅ ꯏꯪꯂꯛꯄ ꯃꯇꯝꯗ ꯏꯁꯣꯔꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ
ꯂꯥꯞꯅ ꯎꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯗꯒꯤ ꯊꯣꯔꯛꯄ ꯑꯄꯤꯛꯄ ꯃꯩꯉꯥꯜ ꯑꯗꯨꯕꯨ ꯌꯦꯡꯖꯔꯗꯨꯅ ꯑꯍꯤꯡꯕꯗꯨꯕꯨ ꯈꯥꯡꯖꯈꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯃꯩꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯅ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯈ꯭ꯔꯒ ꯅꯪꯅ ꯑꯍꯤꯡ ꯆꯨꯞꯄ ꯂꯥꯏꯁꯪ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤꯕ ꯃꯩꯉꯥꯜ ꯑꯁꯤꯗꯒꯤ ꯃꯩꯁꯥ ꯁꯤꯖꯤꯟꯅꯔꯝꯂꯕ? ꯑꯩꯅ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯇꯧꯔꯝꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯉꯩꯗ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯌꯥꯔꯛ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯖꯈꯤ, "ꯏꯅꯤꯡꯊꯧꯅ ꯈꯟꯕꯤꯔꯤꯕꯗꯨ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯖꯈꯤ." ꯅꯤꯡꯊꯧ ꯑꯛꯕꯔꯅ, "ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯅ ꯊꯕꯛ ꯇꯧꯔꯝꯕ ꯅꯠꯇꯦ, ꯅꯪꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯔꯝꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯃꯠꯇ ꯃꯍꯥꯛꯅ ꯇꯥꯈꯤꯗꯦ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯪꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯈꯤꯕ ꯊꯕꯛ ꯑꯃꯕꯨ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯑꯁꯤꯕꯨ ꯎꯕꯗ ꯑꯩꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤꯗꯃꯛ꯫ ꯐꯔꯦ ꯂꯥꯎ, ꯂꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯨꯁꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯔꯤꯕ ꯌꯨꯝ ꯑꯃꯈꯛ ꯂꯩꯖꯩ꯫ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯏꯅꯤꯡꯊꯧꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯠꯆꯔꯨꯒꯦ ꯍꯥꯏꯕꯕꯨ." ꯅꯤꯡꯊꯧꯅ, "ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯕꯤꯔꯕꯜ, ꯆꯠꯂꯨ, ꯑꯗꯨꯕꯨ ꯈꯔ ꯊꯨꯅ ꯍꯜꯂꯛꯎ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯌꯥꯕꯗꯨ ꯄꯤꯈꯤ꯫ ꯕꯤꯔꯕꯜꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕ ꯃꯍꯥꯛ ꯂꯥꯛꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯁꯟꯇ꯭ꯔꯤ ꯀꯌꯥ ꯊꯥꯗꯨꯅ ꯕꯤꯔꯕꯜ ꯑꯗꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯍꯟꯕ ꯊꯥꯈꯤ꯫ ꯊꯥꯈꯤꯕ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯇꯝꯃꯤ, "ꯏꯅꯤꯡꯊꯧ, ꯕꯤꯔꯕꯜ ꯑꯗꯨ ꯈꯤꯆꯔꯤ ꯊꯣꯡꯍꯧꯔꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯂꯤꯕ ꯈꯤꯆꯔꯤ ꯑꯗꯨꯅ ꯍꯦꯛ ꯃꯨꯟꯕꯒ ꯂꯥꯛꯀꯦ ꯍꯥꯏꯍꯧꯋꯤ." ꯅꯤꯡꯊꯧꯅ ꯈꯜꯂꯤ, "ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯤꯆꯔꯤ ꯊꯣꯡꯂꯤꯕꯗꯤ?" ꯑꯁꯤꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕ ꯕꯤꯔꯕꯜ ꯑꯗꯨ ꯂꯥꯛꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯁꯟꯇ꯭ꯔꯤ ꯊꯥꯗꯨꯅ ꯕꯤꯔꯕꯜ ꯑꯗꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯍꯟꯕ ꯊꯥꯏ꯫ ꯊꯥꯈꯤꯕ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯜꯂꯛꯇꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕ ꯋꯥꯗꯨꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯑꯃꯨꯛ ꯇꯝꯃꯤ, "ꯃꯍꯥꯛꯅ ꯊꯣꯡꯂꯤꯕ ꯈꯤꯆꯔꯤ ꯑꯗꯨ ꯃꯨꯟꯗ꯭ꯔꯤ, ꯃꯨꯟꯕꯒ ꯂꯥꯛꯀꯦ ꯍꯥꯏꯍꯧꯋꯤ." ꯑꯁꯤꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯑꯃꯨꯛꯁꯨ ꯉꯥꯏ, ꯑꯗꯨꯕꯨ ꯕꯤꯔꯕꯜ ꯑꯗꯨ ꯂꯥꯛꯈꯤꯗꯦ꯫ ꯑꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜꯅ ꯊꯣꯡꯒꯠꯂꯛꯂꯤꯕ ꯈꯤꯆꯔꯤ ꯑꯁꯤ ꯐꯅꯗꯤ ꯀꯨꯏꯈꯠꯂꯛꯂꯦ꯫ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯃ ꯊꯣꯡꯕꯗ ꯃꯨꯟꯗ꯭ꯔꯤꯕ ꯈꯤꯆꯔꯤ ꯑꯁꯤꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯤꯆꯔꯤꯅꯣ? ꯃꯍꯥꯛꯅ ꯊꯣꯡꯂꯤꯕ ꯈꯤꯆꯔꯤ ꯑꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯤꯆꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯉꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔ ꯃꯍꯥꯛꯀꯤ ꯁꯟꯇ꯭ꯔꯤ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯕꯤꯔꯕꯜꯅ ꯈꯤꯆꯔꯤ ꯊꯣꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗꯨꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧꯅ ꯊꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯅꯅꯥꯏ ꯑꯁꯨꯝ ꯂꯥꯛꯆꯒꯗꯕ ꯂꯩꯔꯕꯁꯤꯗ?" ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯕꯤꯔꯕꯜ, ꯉꯁꯤ ꯅꯪꯅ ꯊꯣꯡꯒꯠꯂꯛꯂꯤꯕ ꯈꯤꯆꯔꯤ ꯑꯁꯤ ꯐꯅꯗꯤ ꯀꯨꯏꯈꯠꯂꯛꯂꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯨꯟꯗ꯭ꯔꯤꯕꯔꯥ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯃꯁꯤ ꯈꯟꯖꯔꯝꯂꯤꯕꯅꯤ꯫ ꯉꯁꯤ ꯑꯩꯅ ꯊꯣꯡꯖꯔꯨꯔꯤꯕ ꯈꯤꯆꯔꯤ ꯑꯁꯤ ꯃꯨꯟꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ." ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯔꯕꯜ, ꯅꯪꯅ ꯊꯣꯡꯂꯤꯕ ꯈꯤꯆꯔꯤ ꯑꯗꯨ ꯀꯝꯗꯧꯅ ꯊꯣꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯈꯤꯆꯔꯤ ꯊꯣꯡꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯄꯨ." ꯑꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯕꯨ ꯃꯍꯥꯛꯀꯤ ꯈꯤꯆꯔꯤ ꯊꯣꯡꯐꯝ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯕꯤꯔꯕꯜꯅ ꯊꯣꯡꯂꯤꯕ ꯈꯤꯆꯔꯤ ꯑꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯕꯔꯥ? ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯗꯤ? ꯃꯩ ꯑꯁꯤꯅ ꯃꯈꯥꯗ ꯊꯥꯔꯦ, ꯑꯗꯨꯒ ꯈꯤꯆꯔꯤ ꯊꯣꯡꯂꯤꯕ ꯆꯐꯨ ꯑꯁꯤꯅ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯒꯗꯤ ꯀꯝꯗꯧꯅ ꯈꯤꯆꯔꯤ ꯑꯁꯤꯗꯤ ꯃꯨꯟꯒꯗꯧꯔꯤꯕꯅꯣ ꯕꯤꯔꯕꯜ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯑꯁꯣꯏꯕꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯪꯖꯍꯧꯕꯗ ꯂꯥꯞꯂꯕ ꯂꯥꯏꯁꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤꯕ ꯃꯩꯉꯥꯜ ꯑꯗꯨꯗꯒꯤ ꯃꯩꯁꯥ ꯂꯧꯔꯗꯨꯅ ꯃꯁꯥꯕꯨ ꯂꯨꯝꯍꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯁꯨꯈꯤꯕꯅꯤꯅ ꯑꯩꯅ ꯊꯣꯡꯂꯤꯕ ꯈꯤꯆꯔꯤ ꯑꯁꯤꯒ ꯑꯩꯅ ꯊꯥꯔꯤꯕ ꯃꯩ ꯑꯁꯤꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯂꯥꯞꯅꯕꯁꯨ ꯅꯠꯇꯦ꯫ ꯁꯣꯏꯗꯅ ꯈꯤꯆꯔꯤ ꯑꯁꯤ ꯃꯨꯟꯐꯝ ꯊꯣꯛꯏ꯫ ꯑꯁꯤ ꯈꯟꯖꯔꯗꯨꯅ ꯑꯩꯅ ꯈꯤꯆꯔꯤ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯊꯣꯡꯖꯕꯅꯤ, ꯑꯗꯨꯕꯨ ꯈꯤꯆꯔꯤ ꯑꯁꯤ ꯃꯨꯟꯕ ꯀꯧꯕ ꯅꯥꯏꯗ꯭ꯔꯦ." ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯑꯩꯅ ꯉꯝꯃꯣꯏ ꯈꯟꯕ ꯊꯕꯛ ꯑꯃꯕꯨ
ꯅꯪꯅ ꯂꯥꯏꯅ ꯄꯥꯡꯊꯣꯛꯍꯟꯈꯤꯕ ꯑꯗꯨꯗ ꯑꯩꯅ ꯌꯦꯠꯐꯝ ꯊꯤꯔꯗꯨꯅ ꯌꯦꯠꯂꯗꯨꯅ ꯅꯪꯅ ꯉꯝꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯎꯠꯄ ꯄꯥꯝꯕꯗꯒꯤ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯦꯞꯈ꯭ꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯅ ꯍꯟꯗꯨꯅ ꯅꯪꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯊꯑꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯎꯕꯗ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯕꯤꯔꯕꯜ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯉꯔꯥꯡꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯧꯔꯛꯅꯕ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯧꯊꯣꯔꯛꯈꯤ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯃꯍꯥꯛꯄꯨ ꯊꯑꯣꯏꯅ ꯀꯧꯕ ꯆꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯁꯤꯗ ꯂꯩꯔꯦ, ꯌꯨꯝ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤꯅꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯔꯥꯝꯆꯟ ꯀꯧꯕ ꯒꯥꯔꯤ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯔꯥꯝꯆꯟ, ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯅꯪꯅ ꯀꯝꯗꯧꯅ ꯊꯕꯛ ꯑꯗꯨ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ꯫ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯪꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯈꯤꯕꯒꯤꯗꯃꯛ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯤꯅꯤ ꯍꯥꯏꯈꯤꯕ ꯃꯅꯥ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯒꯠꯇꯨꯅ ꯄꯤꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯔꯥꯝꯆꯟꯗ ꯄꯩꯁꯥ ꯃꯌꯦꯛ 100 ꯍꯟꯗꯨꯅ ꯄꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯝꯆꯟ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯔꯥꯝꯆꯟꯅ ꯍꯔꯥꯎꯕꯗꯨ ꯎꯔꯒ ꯕꯤꯔꯕꯜꯒꯤ ꯃꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯄꯦꯟꯖꯈꯤ꯫ ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯁꯒꯣꯜꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯀꯅꯥꯅꯣ? ꯅꯣꯡꯃ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯕꯤꯔꯕꯜꯒꯤ ꯍꯩ ꯁꯤꯡꯂꯕ ꯃꯇꯧꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯇꯝꯂꯗꯨꯅ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯕꯔꯃꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯗꯔꯕꯥꯔ ꯑꯗꯨ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯈꯪꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯗꯨꯅ ꯇꯥꯍꯜꯂꯕ ꯃꯇꯨꯡ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜꯗꯤ ꯍꯩ ꯁꯤꯡꯕꯇ ꯅꯠꯇꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯁꯨꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯇꯣꯜ ꯑꯇꯥꯁꯤꯡꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯏ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯂꯧꯃꯤ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯕꯨ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏ꯫ ꯃꯇꯦꯡ ꯄꯥꯡꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯍꯩ ꯁꯤꯡꯂꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ ꯍꯥꯏ꯫ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯕꯔꯃꯅ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯕꯤꯔꯕꯜꯕꯨ ꯎꯅꯕ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯤꯆꯝ ꯑꯃ ꯁꯥꯗꯨꯅ ꯑꯒ꯭ꯔꯥ ꯁꯍꯔ ꯇꯝꯅ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯃꯁꯨꯡ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯃꯒꯨꯟꯁꯤꯡ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯒ꯭ꯔꯥ ꯇꯝꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯑꯃꯈꯛ ꯅꯤꯔꯛꯈꯤ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯔꯕꯤ ꯁꯔꯃ ꯀꯧꯏ꯫ ꯃꯍꯥꯛ ꯀꯥꯟꯄꯨꯔꯗ ꯂꯩꯕ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯅ ꯀꯥꯟꯄꯨꯔꯗꯒꯤ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯌꯥꯎꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯗꯥꯀꯨ ꯈꯔꯅ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯌꯨꯝ ꯍꯟꯅꯕ ꯄꯩꯁా ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯃꯤꯆꯝ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯝꯂꯕ ꯃꯇꯨꯡꯗ ꯑꯒ꯭ꯔꯥ ꯁꯍꯔ ꯐꯥꯎꯕꯇꯪ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯣꯡꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯁꯛ ꯑꯃꯁꯨꯡ ꯃꯃꯤꯡ ꯂꯣꯠꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯔꯨꯞ, ꯑꯩꯒꯤ ꯃꯤꯡ ꯔꯥꯖ ꯆꯧꯍꯥꯟ ꯀꯧꯏ꯫ ꯑꯩꯁꯨ ꯉꯁꯤ ꯑꯍꯥꯟꯕ ꯑꯒ꯭ꯔꯥ ꯁꯍꯔꯗ ꯆꯠꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯒ꯭ꯔꯥ ꯁꯍꯔ ꯌꯧꯅꯕ ꯂꯝꯕꯤꯗꯨ ꯑꯩꯉꯣꯟꯗ ꯈꯔ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯕꯥꯅꯤ ꯄꯨꯟꯅ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯒ꯭ꯔꯥ ꯁꯍꯔ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯃꯈꯣꯏꯅ ꯀꯣꯟꯅ ꯑꯒ꯭ꯔꯥ ꯁꯍꯔ ꯌꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯒ꯭ꯔꯥ ꯁꯍꯔ ꯌꯧꯔꯕꯅꯤꯅ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯃꯤꯆꯝ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯑꯒ꯭ꯔꯥ ꯁꯍꯔ ꯑꯗꯨꯗ ꯑꯅꯧꯕ ꯂꯥꯛꯄ ꯃꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯇꯧꯕꯇ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯗꯤ ꯀꯔꯤꯒꯤ ꯁꯒꯣꯜ ꯑꯁꯤꯗꯒꯤ ꯀꯨꯝꯒꯗꯧꯔꯤꯕ? ꯅꯪ ꯍꯟꯗꯨꯅ ꯀꯨꯝꯈ꯭ꯔꯣ ꯆꯠꯂꯨ꯫ ꯁꯒꯣꯜ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯋꯥ ꯇꯥꯒꯗꯕ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯕꯁꯤ ꯏꯟꯗꯨꯅ ꯅꯪ ꯁꯒꯣꯜ ꯑꯁꯤꯗꯒꯤ ꯀꯨꯝꯈ꯭ꯔꯣ꯫ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯀꯔꯤ, ꯑꯩꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯈ꯭ꯔꯒ ꯅꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤ ꯑꯩꯕꯨ ꯊꯥꯒꯠꯀꯦꯗꯤ ꯍꯥꯏꯗꯗꯅ ꯍꯟꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ? ꯃꯇꯝ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯃꯐꯝ ꯑꯁꯤ ꯑꯒ꯭ꯔꯥ ꯁꯍꯔꯅꯤ꯫
ꯑꯇꯣꯞꯄ ꯂꯝꯒ ꯃꯥꯟꯅꯕ ꯃꯐꯝ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯃꯒꯤ ꯄꯣꯠ ꯑꯃꯅ ꯃꯤꯀꯨꯞꯇ ꯅꯝꯗꯨꯅ ꯂꯧꯕ ꯌꯥꯏ ꯑꯣꯏꯕ ꯌꯥꯏ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯗꯨꯝꯅ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯒꯣꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯌꯥꯝ ꯌꯥꯝꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯑꯃꯁꯨꯡ ꯆꯥꯡꯌꯦꯡꯅꯕ ꯃꯔꯝ ꯑꯃ ꯂꯩꯔꯦ꯫ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯇꯥꯕꯗꯗꯤ ꯑꯒ꯭ꯔꯥ ꯁꯍꯔ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯌꯥꯝꯅ ꯇꯧꯕ ꯄꯥꯝꯖꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯉꯣꯟꯗ ꯂꯥꯛꯄ ꯋꯥꯀꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯏ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯋꯥꯐꯝ ꯑꯁꯤ ꯑꯩꯁꯨ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯏ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯆꯠꯇꯨꯅ ꯋꯥꯌꯦꯜꯍꯜꯂꯨꯁꯤ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯁꯒꯣꯜ ꯑꯁꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯑꯃꯠꯇ ꯅꯉꯣꯟꯗ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯁꯥꯖꯤꯟꯅꯔꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯥꯖꯒꯗꯧꯔꯕꯅꯤ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯆꯠꯇꯨꯅ ꯋꯥꯌꯦꯜꯍꯜꯂꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯋꯥꯌꯦꯜꯍꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯛ ꯂꯣꯠꯇꯨꯅ ꯃꯤꯆꯝ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯕꯗ ꯕꯤꯔꯕꯜꯅ ꯃꯍꯥꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯈꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯗꯨꯕꯨ ꯂꯣꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯔꯥꯖ ꯆꯧꯍꯥꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯅꯔꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯂꯤꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯇꯥꯍꯜꯂꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯈꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯊꯥ ꯅꯤꯡꯊꯧꯗ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯋꯥꯔꯤ ꯃꯍꯥꯛꯅ ꯁꯥꯖꯤꯜꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯔꯤ ꯑꯃꯕꯨ ꯇꯝꯂꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯑꯃꯅ ꯑꯩꯒꯤꯅꯤ ꯑꯃꯅꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯁꯒꯣꯜ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯒꯣꯜ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯇꯥꯛꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯨꯟꯅꯔꯤꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯅꯝꯅꯕ ꯈꯪꯍꯟꯈꯤ ꯑꯃꯁꯨꯡ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯑꯃ ꯁꯥꯗꯨꯅ ꯂꯥꯛꯈꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯀꯣꯅꯨꯡꯗ ꯑꯇꯤꯊꯤ ꯑꯃ ꯑꯣꯏꯅ ꯂꯩꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯪꯉꯛꯈꯤ, ꯕꯤꯔꯕꯜ, ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯈꯪꯕ ꯉꯝꯂꯕꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯈꯪꯕ ꯉꯝꯖꯗ꯭ꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯀꯠꯄ ꯂꯥꯛꯈꯤꯕ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯃꯨꯟꯅꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯑꯩꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯁꯒꯣꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯑꯍꯤꯡ ꯊꯝꯈꯤꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯪꯗꯨꯅ ꯁꯒꯣꯜꯁꯪ ꯑꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯟꯖꯒꯗꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯁꯥꯏꯒꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯅꯠꯇꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯩꯇꯪꯗꯤ ꯄꯥꯈꯠꯂꯤ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯅ ꯉꯔꯥꯡ ꯐꯖꯅ ꯎꯈ꯭ꯔꯤꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯈꯟꯕ ꯉꯝꯃꯣꯏ? ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯟꯕ ꯃꯍꯥꯛꯅ ꯍꯥꯟꯅ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯟꯕ ꯆꯪꯕ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯒꯣꯜ ꯑꯗꯨꯒ ꯃꯥꯟꯅꯕ ꯁꯒꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯒꯣꯜ ꯑꯃꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯃꯨꯛ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯟꯕ ꯊꯥꯖꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯑꯣꯏꯕꯅ ꯊꯝꯂꯤꯕ ꯂꯩꯔꯤꯕ ꯃꯥꯟꯅꯕ ꯁꯒꯣꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛꯇꯪ ꯎꯕꯗ ꯈꯪꯗꯨꯅ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯈꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯑꯍꯥꯟꯕ ꯆꯪꯂꯒ ꯑꯔꯥꯟꯕ ꯁꯒꯣꯜ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯈꯤꯕ ꯉꯁꯥꯏꯒꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯤꯒꯤ ꯃꯄꯣꯠ ꯄꯥꯝꯕ, ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯃꯤꯒꯤ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯍꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯛꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯃꯔꯥꯟ ꯁꯤꯔꯝꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯃꯁꯛ ꯂꯣꯠꯂꯝꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯛꯆꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯇꯥꯖꯈꯤꯕ ꯅꯤꯡꯊꯧ ꯑꯛꯕꯔꯗꯤ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯈꯪꯖꯔꯦ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯅ ꯊꯕꯛ ꯈꯨꯗꯤꯡꯕꯨ ꯂꯥꯏꯍꯟꯈꯤꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫
ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯍꯥꯟꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯌꯣꯠ ꯑꯁꯥꯕ ꯄꯥꯏꯕ꯫ ꯅꯣꯡꯃ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯑꯃ ꯑꯁꯨꯝꯅ ꯇꯝꯂꯛꯈꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯔꯥꯃꯦꯁ ꯀꯧꯏ꯫ ꯑꯩ ꯑꯒ꯭ꯔꯥ ꯁꯍꯔꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯕꯤꯟ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ, ꯐꯔꯦ ꯔꯥꯃꯦꯁ, ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯍꯥꯏꯌꯨ꯫ ꯔꯥꯃꯦꯁꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯕꯤꯟꯗ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏ꯫ ꯏꯅꯤꯡꯊꯧ, ꯉꯔꯥꯡ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯃꯥꯡꯈꯤ꯫ ꯃꯥꯡꯈ꯭ꯔꯤꯕ ꯂꯤꯛ ꯑꯁꯤ ꯅꯕꯤꯟꯅ ꯂꯧꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ꯫ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯤꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯅꯕꯤꯟꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯔꯥꯃꯦꯁꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯅꯕꯤꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯕꯤꯟ, ꯔꯥꯃꯦꯁꯅ ꯅꯪꯉꯣꯟꯗ ꯁꯤꯔꯤꯕ ꯅꯔꯥꯟ ꯑꯁꯤꯗ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯏ? ꯅꯕꯤꯟꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯂꯤꯛ ꯑꯗꯨ ꯑꯩꯅ ꯂꯧꯖꯕ ꯅꯠꯆꯗꯦ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯔꯥꯃꯦꯁꯅ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯕꯤꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯃꯦꯁꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯊꯥꯖꯕꯤꯔꯨꯅꯨ ꯏꯅꯤꯡꯊꯧ꯫ ꯉꯔꯥꯡ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯈ꯭ꯔꯤꯕꯗꯤ ꯃꯥ ꯈꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯂꯤꯛ ꯑꯗꯨ ꯂꯧꯗ꯭ꯔꯕꯗꯤ ꯂꯤꯛ ꯑꯗꯨꯒꯤ ꯃꯥꯡꯐꯝ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯤꯛ ꯑꯁꯤ ꯂꯧꯗꯦ ꯍꯥꯏꯕ ꯊꯣꯛꯂꯒꯗꯤ ꯃꯩꯗ ꯁꯥꯍꯜꯂꯕ ꯑꯁꯥꯕ ꯌꯣꯠꯄꯨ ꯄꯥꯏꯔꯗꯨꯅ ꯑꯩꯅ ꯂꯤꯛ ꯑꯁꯤ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯂꯤꯛ ꯑꯗꯨ ꯂꯧꯔꯝꯗꯕ ꯊꯣꯛꯂꯒꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯀꯔꯤꯃꯠꯇ ꯄꯣꯛꯂꯣꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯤꯛ ꯑꯗꯨ ꯂꯧꯔꯝꯕ ꯊꯣꯛꯂꯒꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯁꯣꯏꯗꯅ ꯃꯩꯅ ꯄꯣꯛꯄ ꯑꯣꯏꯁꯅꯨ꯫ ꯔꯥꯃꯦꯁꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯕꯤꯟ ꯄꯥꯈꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯉꯣꯟꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯄꯤꯕꯤꯌꯨ꯫ ꯂꯤꯛ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯈꯤꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇꯪ ꯌꯦꯡꯖꯈꯤꯒꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯌꯣꯠ ꯑꯁꯥꯕ ꯄꯥꯏꯌꯨ ꯍꯥꯏꯔꯕꯁꯨ ꯄꯥꯏꯗꯨꯅ ꯑꯩ ꯏꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯎꯠꯆꯒꯦ꯫ ꯅꯕꯤꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯅꯕꯤꯟꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯝ ꯃꯉꯣꯟꯗ ꯄꯤꯈꯤ꯫ ꯅꯕꯤꯟꯅ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯁꯨꯝꯅ ꯈꯜꯂꯤ, ꯅꯍꯥꯟ ꯔꯥꯃꯦꯁꯀꯤ ꯃꯆꯥꯒ ꯑꯩꯒꯤ ꯏꯆꯥꯒ ꯁꯥꯟꯅꯔꯝꯕꯗꯒꯤ ꯈꯟꯅꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯕꯒꯤ ꯃꯔꯝ ꯍꯪꯂꯕ ꯃꯇꯨꯡꯗ ꯔꯥꯃꯦꯁꯀꯤ ꯃꯆꯥꯗꯨꯅ ꯂꯥꯟꯕꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯋꯥ ꯈꯤꯇꯪ ꯍꯥꯏꯔꯨꯕꯅ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯋꯥꯐꯝ ꯑꯁꯤꯗ ꯇꯥꯍꯟꯒꯦ ꯈꯟꯗꯨꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯀꯝꯗꯧꯅ ꯁꯤꯔꯤꯕ ꯏꯔꯥꯟ ꯑꯁꯤꯗꯒꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯒꯅꯤ, ꯑꯗꯨꯒ ꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯝꯗꯧꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯅꯤ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯧꯕ ꯌꯥꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯕꯤꯔꯕꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯕꯤꯔꯕꯜꯗ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯝꯂꯨꯏ, ꯑꯗꯨꯒ ꯕꯤꯔꯕꯜꯕꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯁꯨ ꯍꯥꯏꯖꯩ꯫ ꯕꯤꯔꯕꯜꯅ ꯅꯕꯤꯟꯒꯤ ꯋꯥꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯕꯤꯟ, ꯅꯪꯅ ꯂꯤꯛ ꯑꯁꯤ ꯂꯧꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ? ꯅꯕꯤꯟꯅ ꯈꯨꯝꯃꯤ, ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯑꯩ ꯏꯆꯥꯕꯨ ꯄꯟꯗꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯂꯤꯛ ꯑꯗꯨ ꯑꯩꯅ ꯂꯧꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯁꯦꯡꯅ ꯅꯪꯅ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯗꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩ ꯍꯥꯏꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯕꯤꯟꯗ ꯕꯤꯔꯕꯜꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯍꯥꯏꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯁꯤꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯕꯤꯟꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯌꯨꯝꯗ ꯂꯤꯛ ꯑꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯂꯧꯔꯨꯗꯕꯅ ꯂꯤꯛ ꯑꯗꯨ ꯐꯪꯗ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯌꯣꯠ ꯑꯁꯥꯕꯕꯨ ꯄꯥꯏꯗꯨꯅ ꯑꯩꯅ ꯂꯤꯛ ꯑꯗꯨ ꯂꯧꯗꯦ ꯍꯥꯏꯕꯗꯨ ꯏꯅꯤꯡꯊꯧꯗ ꯎꯠꯆꯕ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯣꯠ ꯑꯁꯥꯕꯁꯤꯕꯨ ꯄꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯈꯤ ꯍꯥꯏꯗꯨꯅ ꯏꯔꯥꯟ ꯁꯤꯔꯤꯕ ꯔꯥꯃꯦꯁꯄꯨ ꯍꯥꯟꯅ ꯌꯣꯠ ꯑꯁꯥꯕꯁꯤꯕꯨ ꯄꯥꯏꯍꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯣꯠ ꯑꯁꯥꯕꯁꯤꯕꯨ ꯄꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯀꯔꯤꯃꯠꯇ ꯄꯣꯛꯊꯣꯛꯂꯣꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯂꯤꯛ ꯑꯗꯨ ꯃꯥꯡꯁꯨ ꯃꯥꯡꯗꯅ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯁꯤꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯅ ꯌꯣꯠ ꯑꯁꯤꯕꯨ ꯄꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯁꯣꯏꯗꯅ ꯄꯣꯛꯊꯣꯛꯄ ꯑꯣꯏꯁꯅꯨ꯫ ꯅꯕꯤꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ, ꯑꯗꯨꯗꯤ ꯌꯣꯠ ꯑꯁꯥꯕꯕꯨ ꯄꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯔꯥꯃꯦꯁꯇꯒꯤ ꯍꯧꯕ ꯇꯥꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯃꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯌꯣꯠ ꯑꯁꯤꯕꯨ ꯄꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯤꯛ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯖꯔꯨꯈꯤꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ,
ꯅꯪ ꯑꯃꯨꯛ ꯆꯠꯅꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯤꯁꯤꯡ ꯊꯥꯗꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯊꯤꯍꯜꯂꯨꯒꯦ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯊꯥꯗꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯊꯤꯍꯜꯂꯨꯏ꯫ ꯀꯣꯟꯅ ꯂꯤꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗꯁꯨ ꯂꯩꯔꯝꯈꯤ꯫ ꯋꯥꯁꯤꯕꯨ ꯈꯪꯕ ꯃꯤꯀꯨꯞꯇ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯅꯕꯦꯟꯕꯨ ꯃꯔꯥꯟ ꯁꯤꯕꯇ ꯅꯠꯇꯅ ꯌꯣꯠ ꯑꯁꯥꯕꯕꯨ ꯄꯥꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯟꯗꯦ ꯇꯥꯛꯆꯧ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯪꯒꯤ ꯋꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯗꯤ ꯌꯥꯎꯔꯦ ꯍꯥꯏꯕ ꯑꯩꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯕꯦꯟ ꯃꯁꯥꯅ ꯃꯁꯥꯕు ꯀꯝꯗꯧꯅ ꯀꯟꯖꯩ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯕꯗꯒꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯨꯗꯛꯇ ꯋꯥꯌꯦꯟꯈꯤꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯅꯕꯦꯟ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯕꯦꯟꯅ ꯍꯥꯏ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯕꯤꯔꯕꯜꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯕꯦꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯇꯕ ꯊꯣꯛꯂꯒꯁꯨ ꯃꯍꯥꯛꯀꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯗꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯈꯤ꯫ ꯃꯊꯪ ꯑꯃꯨꯛ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯤꯔꯕꯜꯅ ꯑꯁꯥꯡꯕ ꯂꯝꯕꯤꯕꯨ ꯇꯦꯟꯁꯤꯜꯍꯟꯕ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔ, ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯃꯅꯥꯏ ꯈꯔꯒ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯠꯄꯗ ꯂꯝꯕꯤ ꯑꯗꯨ ꯂꯣꯏꯕ ꯀꯧꯕ ꯅꯥꯏꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨ ꯀꯥꯂꯦꯟ ꯊꯥꯅ ꯑꯣꯏꯕꯒ ꯂꯝꯕꯤ ꯂꯝꯁꯥꯡ ꯑꯗꯨ ꯂꯥꯛꯄꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯇ ꯅꯠꯇꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯍꯥꯟꯅ ꯆꯦꯜꯂꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯇꯞꯊꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯐꯅꯗꯤ ꯁꯥꯡꯖꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯂꯣꯏꯕ ꯀꯧꯕ ꯑꯃ ꯅꯥꯏꯗ꯭ꯔꯦ꯫ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯑꯩꯈꯣꯏꯁꯤꯡꯇ ꯅꯠꯇꯅ ꯁꯒꯣꯜ ꯑꯁꯤꯐꯥꯎ ꯋꯥꯔꯕ ꯃꯥꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤꯁꯤꯅ ꯇꯦꯟꯁꯤꯜꯍꯟꯕ ꯌꯥꯔꯒꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ, ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯇꯦꯟꯁꯤꯟꯖꯍꯟꯒꯦ꯫ ꯅꯤꯡꯊꯧꯁꯨ ꯈꯪꯏ ꯂꯝꯕꯤꯕꯨ ꯇꯦꯟꯁꯤꯜꯍꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯕꯤꯔꯕꯜ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯝꯕꯤ ꯑꯁꯤ ꯑꯃꯨꯛꯇꯪ ꯇꯦꯟꯁꯤꯜꯍꯜꯂꯨꯗꯅ꯫ ꯅꯤꯡꯊꯧꯒꯤ ꯑꯇꯣꯞꯄ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯅꯠꯇꯕ ꯑꯇꯩ ꯐꯥꯎꯐꯝ ꯈꯣꯠꯐꯝ ꯂꯝꯕꯤ ꯑꯃꯠꯇ ꯐꯥꯎ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯀꯝꯗꯧꯅ ꯕꯤꯔꯕꯜꯅ ꯂꯝꯕꯤ ꯑꯁꯤꯕꯨ ꯇꯦꯟꯁꯤꯜꯍꯟꯒꯗꯧꯔꯤꯕ? ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯑꯁꯤ ꯈꯔꯅꯒ ꯋꯥꯕꯒ ꯕꯤꯔꯕꯜꯅ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯑꯁꯤꯕꯨ ꯉꯝꯅꯤ ꯍꯥꯏꯖꯤꯜꯂꯨꯔꯕꯅꯤꯅ ꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯗꯨ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯂꯝꯕꯤ ꯇꯦꯟꯁꯤꯜꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯀꯝꯗꯧꯅꯅꯣ ꯇꯦꯟꯁꯤꯜꯍꯜꯂꯨꯗꯅ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯦꯟꯁꯤꯜꯍꯟꯕꯗꯤ ꯌꯥꯈꯤꯔꯣꯏ, ꯁꯤꯗꯒꯤ ꯈꯔ ꯈꯖꯤꯛ ꯆꯠꯂꯒ ꯇꯦꯟꯁꯤꯟꯖꯍꯟꯒꯦ꯫ ꯅꯤꯡꯊꯧꯅ, ꯐꯔꯦ ꯕꯤꯔꯕꯜ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯌꯥꯝꯅ ꯁꯥꯡꯕ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯗꯨꯅ ꯇꯥꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡ ꯑꯗꯨꯗ ꯌꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯋꯥꯔꯤ ꯑꯁꯤꯐꯥꯎ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯌꯧꯔꯛꯈ꯭ꯔꯦꯗ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯁꯨ ꯈꯨꯝꯃꯤ, ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯂꯝꯕꯤ ꯇꯦꯟꯁꯤꯜꯍꯜꯂꯨ ꯍꯥꯏꯗꯅ ꯑꯩꯅ ꯂꯝꯕꯤ ꯇꯦꯟꯁꯤꯟꯖꯍꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯤꯕꯁꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯪꯏ ꯑꯗꯨꯗꯤ ꯊꯑꯣꯏꯅ ꯕꯤꯔꯕꯜꯅ ꯋꯥꯔꯤꯗꯨꯕꯨ ꯂꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤ ꯌꯧꯕ ꯈꯪꯍꯧꯈꯤꯗꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯤ ꯑꯗꯨꯕꯨ ꯇꯦꯜꯍꯟꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯍꯥꯟꯕ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡꯗꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯑꯅꯤꯁꯤꯗ ꯈꯦꯠꯅꯕ ꯀꯔꯤꯅꯣ? ꯅꯤꯡꯊꯧ ꯑꯛꯕꯔ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯈꯪꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯕꯗꯤ ꯃꯔꯝ ꯆꯥꯕ ꯑꯣꯏꯒꯦꯔꯥ ꯃꯔꯝ ꯆꯥꯗꯕ ꯑꯣꯏꯒꯦꯔꯥ, ꯃꯍꯥꯛꯅ ꯈꯪꯅꯤꯡꯂꯤꯕ ꯄꯣꯠ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯗ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯄꯨꯛꯅꯤꯡꯗ ꯈꯪꯅꯤꯡꯕ ꯋꯥꯍꯪ ꯑꯃꯈꯛ ꯂꯥꯛꯈꯤ꯫
ꯑꯗꯨꯗꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯀꯌꯥꯝ ꯌꯥꯝꯅ ꯈꯦꯠꯅꯩ? ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡꯕꯨ ꯆꯥꯡꯌꯦꯡꯅꯕꯒꯤꯗꯃꯛ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯁꯨꯞꯅꯇꯒꯤ ꯋꯥꯍꯩ 3 ꯅꯠꯇ꯭ꯔꯒ 3ꯗꯒꯤ ꯍꯟꯊꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯃꯌꯥꯝ ꯑꯗꯨꯗ ꯈꯪꯍꯜꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯝꯗꯧꯅ ꯋꯥꯍꯩ 3ꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯋꯥꯍꯪ ꯑꯗꯨꯕꯨ ꯍꯪꯂꯤꯕ ꯅꯤꯡꯊꯧ ꯃꯁꯥꯃꯛꯁꯨ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯪꯉꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯕ ꯑꯣꯏꯅ ꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟꯅ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯟꯖꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯅꯅꯥꯏ ꯄꯤꯖꯔꯒꯦ꯫" ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯕꯤꯔꯕꯜꯅ ꯍꯥꯏꯒꯗꯧꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯥꯅꯤꯡꯂꯝꯃꯤ꯫ "ꯅꯤꯡꯊꯧꯅ ꯍꯥꯏꯔꯨ, ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯇꯥꯔꯁꯤ꯫" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯍꯪꯕꯤꯈ꯭ꯔꯤꯕ ꯋꯥꯍꯪ ꯑꯆꯨꯝꯕꯒ ꯑꯔꯥꯟꯕꯒ ꯀꯌꯥꯝ ꯈꯦꯠꯅꯩ? ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯈꯨꯠꯁꯥ 4 ꯈꯦꯠꯅꯩ꯫" ꯕꯤꯔꯕꯜꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ, "ꯕꯤꯔꯕꯜ, ꯀꯝꯗꯧꯅ ꯈꯨꯠꯁꯥ 4ꯅ ꯑꯆꯨꯝꯕꯒ ꯑꯔꯥꯟꯕꯒ ꯈꯦꯠꯅꯒꯗꯧꯔꯤꯕ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯥꯀꯣꯡꯅ ꯇꯥꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯃꯤꯠꯅ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯤ ꯑꯆꯨꯝꯕꯅꯤ꯫" ꯕꯤꯔꯕꯜꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯅ, "ꯍꯣꯏꯅꯦ ꯕꯤꯔꯕꯜ, ꯑꯗꯨꯕꯨꯗꯤ ꯈꯪꯏꯅꯦ, ꯑꯗꯨꯕꯨ ꯑꯆꯨꯝꯕꯒ ꯑꯔꯥꯟꯕꯒ ꯀꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕꯒꯤ ꯅꯪꯅ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯈꯨꯠꯁꯥ 4ꯅꯤ ꯍꯥꯏꯈꯤꯕꯗꯥꯏ, ꯃꯗꯨꯅ ꯀꯝꯗꯧꯅ ꯑꯣꯏꯔꯤꯕ?" ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯃꯤꯠꯅ ꯇꯥꯕꯅ ꯑꯆꯨꯝꯕꯅꯤ, ꯅꯥꯀꯣꯡꯅ ꯇꯥꯕꯅ ꯑꯔꯥꯟꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯆꯨꯝꯕꯒ ꯑꯔꯥꯟꯕꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯦꯠꯅꯕꯁꯤ ꯋꯥꯍꯩ 3ꯅ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯠꯀ ꯅꯥꯀꯣꯡꯒꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯔꯥꯞꯄ ꯈꯨꯠꯁꯥ 4 ꯑꯁꯤꯅꯤ꯫" ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ, ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯎꯅ, ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯠꯁꯥ 4 ꯑꯗꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯃꯤꯠ ꯑꯃꯁꯨꯡ ꯅꯥꯀꯣꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯔꯥꯞꯄ ꯑꯗꯨꯕꯨ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯕꯤꯔꯕꯜ ꯄꯨꯛꯅꯤꯡꯗ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯀꯣꯟꯅꯊꯪꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯃꯠꯇꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯗ ꯕꯤꯔꯕꯜꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯤ꯫ ꯕꯤꯔꯕꯜꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯟꯖꯅ ꯅꯣꯛꯂꯗꯨꯅ ꯕꯤꯔꯕꯜꯕꯨ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡꯅ ꯁꯛꯇꯤꯒ ꯕꯨꯗꯙꯤꯒ ꯀꯅꯥꯅ ꯍꯦꯜꯂꯤ? ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯁꯛꯇꯤꯒ ꯕꯨꯗꯙꯤꯒꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯟꯅ ꯅꯩꯅꯕ ꯑꯃ ꯆꯠꯊꯔꯝꯃꯤ꯫ ꯊꯑꯣꯏꯅ ꯅꯤꯡꯊꯧꯅ ꯋꯥꯐꯝ ꯑꯁꯤꯗ ꯈꯟꯅꯔꯤꯕꯒꯤ ꯃꯔꯝꯅ ꯕꯤꯔꯕꯜꯅ ꯐꯅ ꯌꯥꯝꯅ ꯁꯤꯡꯖꯔꯕꯁꯨ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯄꯥꯏꯔꯤꯕꯗꯤ ꯃꯍꯥꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯄꯥꯝꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯃꯤꯑꯣꯏꯕꯅ ꯕꯨꯙꯤ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯕꯁꯨ ꯂꯩꯕꯗꯤ ꯁꯛꯇꯤ ꯂꯩꯕ ꯃꯤꯒꯤ ꯃꯈꯥꯗ ꯍꯦꯛꯇꯃꯛ ꯂꯩꯒꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯪ ꯅꯁꯥꯃꯛꯇ ꯌꯦꯡꯉꯨ꯫ ꯅꯪ ꯉꯁꯤ ꯁꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗ ꯐꯥꯎꯕ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯗ꯭ꯔꯕꯗ ꯅꯣꯡꯃꯗ ꯅꯪꯅ ꯑꯩꯉꯣꯟꯗ 40 50ꯔꯛꯇꯤ ꯅꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯂꯤꯕꯅꯤ꯫" ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯕꯤꯔꯕꯜꯕꯨ ꯐꯖꯅ ꯁꯤꯊꯔꯦꯗꯅ꯫" ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯕꯨ ꯁꯤꯊꯕꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏꯌꯨ ꯕꯤꯔꯕꯜ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕꯔꯥ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯌꯥꯖꯩ꯫ ꯏꯅꯤꯡꯊꯧ ꯁꯛꯇꯤ ꯂꯩ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯑꯩꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯈꯨꯗꯤꯡꯃꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯉꯝꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯑꯁꯤꯡꯕ ꯃꯟꯇ꯭ꯔꯤꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯤ꯫ ꯂꯝ ꯑꯃꯒ ꯑꯃꯒ ꯇꯠꯇꯅ ꯂꯥꯟ ꯁꯣꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯟ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯍꯥꯏꯕꯁꯤ ꯂꯥꯟ ꯑꯗꯨꯒꯤ ꯄꯣꯔꯝ ꯌꯥꯠꯂꯤꯕ ꯑꯁꯤꯡꯕ ꯃꯟꯇ꯭ꯔꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯁꯤꯡꯕ ꯃꯟꯇ꯭ꯔꯤ ꯂꯩꯇꯕꯗꯒꯤ ꯁꯛꯇꯤ ꯂꯩꯈ꯭ꯔꯕ ꯅꯤꯡꯊꯧ ꯀꯌꯥ ꯑꯃ ꯂꯥꯟꯗ ꯃꯥꯏꯊꯤꯔꯗꯨꯅ ꯑꯇꯣꯞꯄ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯆꯪꯖꯗꯨꯅ ꯂꯩꯈꯤꯕꯃꯛꯇꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯄꯔꯃꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗ꯫ ꯁꯛꯇꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ꯫ ꯁꯛꯇꯤꯕꯨ ꯂꯩꯔꯕꯗꯤ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯥꯅꯤꯡꯗꯕ ꯊꯣꯛꯂꯒꯗꯤ ꯁꯛꯇꯤꯗꯒꯤ ꯕꯨꯙꯤꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯄꯔꯃꯥꯟꯒ ꯂꯣꯏꯅꯗꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ꯫" ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯐꯔꯦ ꯏꯅꯤꯡꯊꯧ,
ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯅꯤꯡꯊꯧꯗ ꯈꯪꯍꯟꯖꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯌꯥꯝꯅ ꯀꯨꯏꯔꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯋꯥꯔꯤ ꯑꯃ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯖꯒꯦ꯫ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡꯅ ꯅꯣꯡꯁꯥ ꯆꯥꯕ ꯁꯥ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯏ꯫ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯃꯗ ꯖꯪꯒꯜ ꯑꯃꯗ ꯀꯩꯁꯥꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨ ꯃꯁꯥ ꯋꯥꯏ ꯁꯪꯉꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨꯅ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯥꯒꯣꯛꯄ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯒꯣꯛꯄ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯒꯣꯛꯄ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯛꯄꯗ ꯁꯨꯔꯨꯡ ꯑꯃꯈꯛ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯖꯪꯒꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯅꯣꯡꯁꯥ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨꯒꯤ ꯐꯤꯚꯝꯅ ꯌꯥꯔꯛꯇꯕꯗꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤꯕ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯀꯣꯟꯗ ꯃꯍꯥꯛ ꯆꯥꯒꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯣꯔꯦꯟ ꯅꯣꯡꯁꯥ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯥꯅ ꯀꯝꯗꯧꯅ ꯀꯟꯖꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯂꯧꯁꯤꯡ ꯂꯩꯔꯕ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯁꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯣꯏ ꯅꯨꯄꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯍꯣꯔꯦꯟ ꯅꯣꯡꯁꯥ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯪꯒꯤꯠ ꯄꯤꯔꯛꯂꯕ ꯃꯇꯝꯗ ꯈꯛꯇ ꯅꯪꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯩꯁꯥꯜ ꯂꯥꯕꯗꯨ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯀꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯃꯥꯏ ꯂꯣꯠꯇꯨꯅ ꯅꯣꯡꯁꯥ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨꯅ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯀꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯃꯆꯥ 3 ꯄꯣꯛꯈꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗ ꯀꯩꯁꯥꯜ ꯂꯥꯕꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯈꯟꯖꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤꯕ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗꯨ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯏꯪꯒꯤꯠ ꯄꯤꯔꯗꯨꯅ ꯍꯧꯖꯤꯛ ꯅꯣꯡꯁꯥ ꯃꯍꯥꯛꯀꯤ ꯃꯀꯣꯟꯗ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯈꯨꯖꯤꯟꯅ ꯁꯤꯛꯂꯗꯨꯅ ꯀꯞꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯗꯨꯗꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯗꯨꯗ ꯀꯅꯥ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯉꯛꯂꯝꯃꯤ꯫ ꯅꯣꯡꯁꯥꯅ ꯃꯀꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗꯨꯕꯨ ꯎꯕꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯇꯣꯉꯥꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯄꯨꯊꯣꯔꯛꯑꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯈꯤ꯫ ꯍꯦ ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯞꯍꯜꯂꯤꯕꯗꯤ? ꯃꯇꯝ ꯑꯗꯨꯗ ꯀꯩꯁꯥꯜ ꯑꯃꯣꯝꯅ ꯈꯨꯝꯃꯛꯏ, ꯑꯗꯨꯕꯨꯔꯣ, ꯅꯪꯒꯤ ꯅꯆꯥꯁꯤꯡꯁꯦ ꯅꯣꯡꯁꯥꯒꯤ ꯁꯥꯗꯣꯡ ꯅꯠꯇ꯭ꯔꯗꯤ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯀꯩꯁꯥꯜ ꯑꯃꯣꯝ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯄꯨꯊꯣꯔꯛꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯀꯣꯜ ꯑꯗꯣꯝꯗ ꯂꯥꯛꯂꯝꯕ ꯅꯣꯡꯁꯥ ꯑꯗꯨ ꯂꯥꯛꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯡꯅꯈ꯭ꯔꯤꯕ ꯋꯥꯗꯨꯕꯣ? ꯑꯩꯅ ꯉꯝꯅ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯖꯤꯕ ꯑꯃꯃꯨꯛ ꯂꯥꯛꯂꯕ ꯖꯥꯠꯂꯥ? ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯉꯥꯛꯇꯪ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯈꯣꯜ ꯑꯗꯨ ꯈꯤꯇꯪ ꯆꯥꯎꯍꯜꯂꯞ ꯇꯧꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯅꯣꯡꯁꯥ ꯑꯗꯨ ꯌꯨꯝ ꯍꯟꯖꯤꯟꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯕꯨ ꯆꯥꯔꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯀꯞꯄꯒꯤ ꯃꯍꯨꯠꯇ ꯉꯥꯛꯇꯪ ꯑꯣꯏꯅ ꯉꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯀꯩꯁꯥꯜ ꯂꯥꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯡꯁꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯍꯣꯏꯃꯥ, ꯑꯩꯗꯤ ꯏꯀꯣꯟꯗ ꯆꯪꯉꯝꯃꯗꯤ ꯁꯣꯏꯔꯝꯒꯅꯤꯗ꯫ ꯑꯩꯒꯤ ꯏꯀꯣꯟꯗ ꯆꯪꯗꯨꯅ ꯑꯩꯕꯨ ꯍꯜꯂꯛꯄꯒ ꯆꯥꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯖꯤꯕ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯖꯤꯕ ꯑꯃꯗꯤ ꯑꯣꯏꯔꯝꯂꯔꯣꯏ꯫ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯕꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯃꯥꯏ ꯍꯨꯠ ꯂꯩꯊꯣꯛꯂꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯗꯨ ꯎꯔꯒ ꯂꯝꯍꯨꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯖꯪꯒꯜꯒꯤ ꯑꯊꯧꯕ, ꯀꯔꯤꯕꯨ ꯊꯦꯡꯅꯕꯤꯔꯛꯂꯕꯅꯣ ꯑꯗꯨꯛ ꯄꯥꯈꯠꯅ ꯎꯔꯤꯕ ꯑꯗꯨꯕꯣ? ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯅꯣꯡꯁꯥ ꯆꯥꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯈꯜꯒꯤ ꯁꯥ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏ, ꯍꯥꯏꯔꯤꯕ ꯖꯤꯕꯗꯨꯒꯤ ꯄꯤꯛꯈ꯭ꯔꯕ ꯃꯆꯥ ꯐꯥꯎꯕ ꯅꯣꯡꯁꯥ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯀꯞꯍꯧꯋꯤ꯫ ꯅꯣꯡꯁꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯣ, ꯑꯩ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯑꯊꯧꯕ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯃꯠꯇ ꯈꯟꯕꯤꯔꯨꯅꯨ꯫ ꯅꯍꯥꯛꯀꯤ ꯅꯀꯣꯟ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕꯗꯨ ꯑꯇꯩ ꯁꯥꯊꯤꯕ ꯁꯥ ꯑꯃꯠꯇ ꯅꯠꯇꯦ꯫ ꯉꯁꯥꯏꯗꯒꯤ ꯆꯥꯒꯣꯛꯐꯝ ꯃꯐꯝ ꯊꯤꯗꯨꯅ ꯂꯩꯔꯝꯕ ꯀꯩꯁꯥꯜ ꯃꯇꯩ ꯃꯅꯥꯎ 2 ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯇꯅꯕ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯂꯤꯕꯅꯤ꯫ ꯂꯥꯎ, ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯍꯟꯗꯛꯇꯤ ꯆꯠꯁꯤ ꯂꯥꯎ꯫ ꯑꯍꯥꯟꯕꯗ ꯅꯣꯡꯁꯥ ꯑꯗꯨ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗꯒꯤ
ꯅꯣꯡꯁꯥꯗꯨꯅ ꯂꯝꯍꯨꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯂꯝꯍꯨꯏ, ꯑꯩꯈꯣꯏ ꯕꯥꯅꯤ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤ, ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯅ ꯆꯨꯝꯃꯝꯂꯕꯗꯤ ꯐꯩ, ꯀꯔꯤꯒꯨꯝꯕ ꯆꯨꯝꯃꯝꯗꯕ ꯊꯣꯛꯂꯒꯗꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯅ ꯀꯝꯗꯧꯕ? ꯂꯝꯍꯨꯏ ꯑꯗꯨꯅ ꯈꯨꯝꯃꯤ, ꯑꯊꯧꯕ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯤ ꯑꯆꯨꯝꯕꯅꯤ, ꯃꯈꯣꯏꯕꯨ ꯑꯗꯣꯝꯅ ꯀꯔꯤꯃꯠꯇ ꯀꯤꯕꯤꯔꯨꯅꯨ, ꯑꯗꯣꯝꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯤꯡꯅꯕꯤꯕ ꯊꯣꯛꯂꯕꯗꯤꯁꯦ, ꯊꯧꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯈ꯭ꯋꯥꯡꯗ ꯀꯤꯔꯗꯨꯅ ꯆꯠꯁꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈ꯭ꯋꯥꯡꯗ ꯊꯧꯔꯤ ꯑꯃꯅ ꯀꯤꯔꯗꯨꯅ ꯅꯣꯡꯁꯥꯗꯨꯒꯤ ꯃꯀꯣꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄꯗꯨ ꯎꯔꯒ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯅꯣꯡꯁꯥ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯑꯃꯨꯛꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯩꯁꯥꯜ ꯂꯝꯑꯣꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯑꯃꯨꯛ ꯀꯞꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯞꯄ ꯃꯈꯣꯟ ꯇꯥꯔꯒ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯅꯨꯄꯤ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯞꯄ ꯇꯣꯛꯅꯕ ꯊꯦꯝꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯔꯥ ꯅꯪꯕꯣ? ꯀꯩꯁꯥꯜ ꯂꯝꯑꯣꯝ ꯑꯗꯨꯅ ꯈꯣꯜ ꯑꯗꯨ ꯀꯜꯂꯞ ꯇꯧꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯣ, ꯅꯪꯒꯤ ꯅꯆꯥꯁꯤꯡꯁꯦ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯀꯜꯂꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯡꯁꯥ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯁꯥ ꯑꯃꯠꯇ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯀ꯭ꯔꯤ ꯇꯧꯔꯤ꯫ ꯀꯩꯁꯥꯜ ꯂꯝꯑꯣꯝ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯩꯁꯥꯜ ꯂꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯅꯣꯡꯁꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯗꯤ? ꯑꯗꯨꯒ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯂꯝꯍꯨꯏ ꯑꯃꯗ ꯅꯣꯡꯁꯥ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯊꯦꯝꯂꯒ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈꯤꯕꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ, ꯅꯣꯡꯁꯥ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯃꯥꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯀꯩꯁꯥꯜ ꯂꯥꯕꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯊꯥꯖꯔꯗꯨꯅ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯖꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯆꯦꯟꯈꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯅ ꯈꯪꯆꯦꯟ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯄꯨꯜꯂꯤꯕ ꯂꯝꯍꯨꯏ ꯑꯗꯨꯕꯨꯁꯨ ꯃꯀꯣꯛ ꯃꯃꯩ ꯈꯪꯗꯕ ꯃꯈꯩ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯁꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗꯦ꯫ ꯄꯥꯡꯒꯜ ꯁꯣꯟꯖꯔꯕꯁꯨ ꯂꯧꯁꯤꯡ ꯂꯩꯕ ꯀꯩꯁꯥꯜ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯅꯣꯡꯁꯥꯒꯤ ꯃꯀꯣꯜ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯈꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯅꯣꯡꯃꯇ ꯅꯪꯒ ꯌꯦꯠꯅꯕꯗ ꯉꯝꯒꯦ ꯈꯜꯂꯨꯕꯁꯤꯗꯤ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯌꯦꯠꯅꯅꯤꯡꯕꯒ ꯑꯃꯠꯇ ꯄꯣꯛꯈꯤꯗ꯭ꯔꯦ ꯕꯤꯔꯕꯜ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯑꯩ ꯈꯪꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯕꯨꯙꯤꯒ ꯂꯧꯁꯤꯡꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕꯒꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯔꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯎꯠꯀꯤ ꯃꯉꯛ ꯄꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯣꯡꯃ ꯌꯥꯝꯅ ꯂꯨꯏ ꯈꯟꯕ ꯊꯕꯛ ꯑꯃ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯤꯟꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯕꯤꯔꯕꯜꯒꯤ ꯍꯩꯁꯤꯡꯂꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯜꯂꯗꯨꯅ ꯖꯃꯨꯅꯥ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯂꯩꯕ ꯂꯩꯍꯥꯎ ꯌꯥꯝꯅ ꯆꯦꯟꯕ ꯃꯐꯝ ꯑꯃꯕꯨ ꯕꯤꯔꯕꯜꯗ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯑꯌꯥꯝꯕ ꯂꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯋꯥ ꯑꯗꯨ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕꯤꯔꯕꯜꯗ ꯄꯤꯅꯤ ꯍꯥꯏꯈꯤꯕ ꯂꯝ ꯑꯗꯨꯗꯤ ꯄꯤꯈꯤꯗꯦ꯫ ꯕꯤꯔꯕꯜꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨꯕꯨ ꯈꯪꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯕꯤꯔꯕꯜꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧꯅ ꯅꯪꯉꯣꯟꯗ ꯂꯝ ꯑꯗꯨꯕꯨ ꯄꯤꯅꯤ ꯍꯥꯏꯈ꯭ꯔꯒ ꯄꯤꯗ꯭ꯔꯤꯕꯒꯤ ꯃꯔꯝꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯕꯤꯔꯕꯜ ꯃꯁꯥꯃꯛꯁꯨ ꯈꯪꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯉꯝꯅ ꯉꯝꯅꯕ ꯄꯥꯎꯈꯨꯝ ꯈꯨꯝꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯄꯜꯂꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯌꯥꯅꯗꯤ ꯕꯤꯔꯕꯜꯗ ꯄꯤꯅꯤ ꯍꯥꯏꯈ꯭ꯔꯒ ꯀꯔꯤꯒꯤ ꯅꯤꯡꯊꯧꯅ ꯂꯝ ꯑꯗꯨꯕꯨ ꯄꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯕꯤꯔꯕꯜꯗ ꯍꯪꯉꯛꯏ꯫ ꯂꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯣꯏꯗꯣꯛꯅ ꯈꯜꯂꯝꯗꯕ ꯕꯤꯔꯕꯜ ꯑꯗꯨ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏ ꯐꯗꯅ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯃꯁꯥꯅ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯥꯎꯈꯤꯕꯗꯨꯗ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯍꯟꯕ ꯇꯥꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯂꯝ ꯑꯗꯨꯒꯤ ꯋꯥꯐꯝꯕꯨ ꯄꯜꯂꯗꯨꯅ ꯅꯤꯡꯊꯧꯅ ꯃꯁꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯍꯟꯅꯕ ꯍꯣꯠꯅꯕ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧꯅ ꯃꯉꯛ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯍꯦꯛꯇꯃꯨꯛ ꯑꯣꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯕ ꯄꯣꯠ ꯑꯃꯒꯤ ꯃꯔꯝꯗ ꯍꯦꯛꯇꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯝ ꯑꯗꯨꯒꯤ ꯋꯥ ꯍꯦꯛ ꯄꯜꯂꯨꯕꯒ ꯑꯇꯣꯞꯄ ꯋꯥ ꯑꯃ ꯍꯦꯛꯇꯃꯨꯛ ꯅꯤꯡꯊꯧꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒ ꯕꯤꯔꯕꯜꯒ ꯃꯔꯚꯨꯃꯤꯒꯤ ꯂꯝꯗ ꯎꯠ ꯇꯣꯡꯗꯨꯅ ꯊꯕꯛ ꯑꯃꯕꯨ ꯌꯦꯡꯁꯤꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯆꯠꯄꯗ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯋꯥꯈꯜꯗ ꯋꯥꯍꯪ ꯑꯃ ꯂꯥꯛꯈꯤ꯫
ꯅꯤꯡꯊꯧꯅ ꯍꯪꯉꯛꯏ ꯕꯤꯔꯕꯜ, ꯎꯠꯁꯤꯡꯒꯤ ꯃꯉꯛ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯩꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯃꯔꯝ ꯅꯪꯅ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ꯫ ꯕꯤꯔꯕꯜꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯈꯨꯝꯃꯛꯈꯤ, ꯏꯅꯤꯡꯊꯧ, ꯎꯠ ꯑꯁꯤ ꯃꯃꯥꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯄꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯟꯇ꯭ꯔꯤ ꯑꯃꯒꯤ ꯊꯕꯛꯇ ꯄꯦꯟꯕꯤꯔꯗꯨꯅ ꯃꯉꯣꯟꯗ ꯃꯅꯥ ꯑꯣꯏꯅ ꯂꯝ ꯑꯃꯕꯨ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯃꯁꯥꯃꯛꯅ ꯀꯥꯎꯖꯈꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯂꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯁꯤꯡꯍꯟꯅꯕ ꯈꯤꯇꯪ ꯍꯣꯠꯅꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯉꯛ ꯍꯦꯛꯇ ꯄꯩꯊꯣꯛꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥ ꯑꯃꯕꯨ ꯍꯦꯛꯇꯃꯛ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯄꯤꯅꯤ ꯍꯥꯏꯈꯤꯕ ꯂꯝ ꯑꯗꯨ ꯄꯤꯈꯤꯗꯦ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯋꯥꯔꯧꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯊꯪ ꯃꯄꯣꯛꯇ ꯃꯉꯛ ꯄꯩꯕ ꯖꯤꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇ ꯎꯠ ꯑꯣꯟꯈꯤꯕꯅꯤ ꯍꯥꯏ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯊꯧ ꯑꯛꯕꯔꯗꯤ ꯅꯠꯇꯦꯀꯣ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯅꯤ ꯍꯥꯏꯈꯤꯕ ꯂꯝ ꯑꯗꯨꯕꯨ ꯀꯥꯎꯈꯤꯕꯗꯨꯗ ꯋꯥꯗꯨꯕꯨ ꯑꯩꯅ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛ ꯅꯪꯅ ꯋꯥꯔꯤꯁꯤ ꯂꯤꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯍꯟꯕꯅꯤ, ꯅꯠꯇ꯭ꯔꯥ? ꯑꯣꯟꯊꯣꯛꯅꯁꯨ ꯁꯤꯡꯈ꯭ꯔꯦ ꯅꯪꯁꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯋꯥꯗꯨ ꯑꯩꯅ ꯀꯥꯎꯈꯤꯕ ꯅꯠꯇꯦ, ꯅꯪꯒꯤ ꯅꯇꯧꯕꯨ ꯌꯦꯡꯅꯤꯡꯗꯨꯅ ꯑꯩꯅ ꯀꯥꯎꯁꯤꯟꯅꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯄꯤꯅꯤ ꯍꯥꯏꯈꯤꯕ ꯂꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯤꯔꯕꯜꯗ ꯄꯤꯈꯤ꯫ ꯃꯊꯪ ꯑꯃꯨꯛꯀꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯁꯂꯤꯝ ꯀꯧꯕ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩ꯫ ꯁꯂꯤꯝꯒꯤ ꯂꯝꯍꯦꯟꯕ ꯃꯃꯥꯟꯅꯕ ꯑꯃꯈꯛ ꯂꯩ꯫ ꯁꯂꯤꯝꯅ ꯂꯝꯍꯦꯟꯕ ꯃꯃꯥꯟꯅꯕꯗꯨꯒ ꯄꯨꯟꯕ ꯇꯤꯟꯅꯕ ꯇꯧꯕꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯁꯂꯤꯝ ꯑꯗꯨꯁꯨ ꯂꯝꯍꯦꯟꯕ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯇꯧꯒꯨꯝ ꯂꯝ ꯍꯦꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯁꯂꯤꯝꯅ ꯃꯃꯥꯟꯅꯕꯗꯨꯒ ꯄꯨꯟꯕ ꯇꯤꯟꯅꯕ ꯌꯥꯝꯅ ꯄꯥꯝꯃꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯑꯄꯥꯝꯕꯗꯨꯕꯨ ꯈꯪꯂꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯒ ꯀꯝꯗꯧꯅ ꯇꯤꯟꯅꯒꯅꯨ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧ ꯑꯛꯕꯔ ꯈꯪꯉꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯕꯤꯔꯕꯜꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯈꯟꯕꯤꯔꯨꯅꯨ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯐꯅꯕ ꯁꯤꯟꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯁꯂꯤꯝꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯃꯗ ꯕꯤꯔꯕꯜꯅ ꯁꯂꯤꯝꯒꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯕꯤꯔꯕꯜꯅ ꯄꯥꯛꯊꯔꯞ ꯇꯧꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯥꯀꯣꯡ ꯑꯗꯨꯕꯨ ꯈꯜꯂꯒ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯕꯤꯔꯕꯜꯅ ꯋꯥ ꯈꯔ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯦ꯫ ꯕꯤꯔꯕꯜꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯁꯂꯤꯝꯅ ꯂꯥꯞꯂꯞꯅ ꯎꯔꯝꯃꯤ꯫ ꯁꯂꯤꯝꯒꯤ ꯃꯃꯥꯟꯅꯕꯗꯨꯗ ꯕꯤꯔꯕꯜꯅ ꯋꯥ ꯈꯔꯗꯤ ꯍꯥꯏꯒꯦ ꯇꯧꯔꯒ ꯍꯥꯏꯗꯤ ꯍꯥꯏꯗꯕ ꯑꯗꯨꯗ ꯁꯂꯤꯝꯒꯤ ꯃꯃꯥꯟꯅꯕꯗꯨ ꯕꯤꯔꯕꯜꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯈꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯕꯤꯔꯕꯜꯒꯤ ꯃꯅꯥꯛꯇꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯈꯤꯕꯗ ꯕꯤꯔꯕꯜꯅ ꯁꯨꯝꯅ ꯍꯥꯏꯍꯧꯏ, ꯅꯪ ꯋꯥꯗꯨ ꯀꯅꯥꯃꯠꯇꯗ ꯇꯥꯛꯊꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯕꯤꯔꯕꯜꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯁꯂꯤꯝꯅ ꯃꯃꯥꯟꯅꯕꯗꯨꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗꯨꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯁꯂꯤꯝꯅ ꯊꯥꯖꯕ ꯉꯝꯃꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯌꯨ ꯃꯔꯨꯞ, ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯗꯨ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯂꯤꯝꯅ ꯃꯃꯥꯟꯅꯕꯗꯨꯗ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯕꯗꯨ ꯇꯥꯔꯒ ꯁꯂꯤꯝꯅ ꯁꯨꯝꯅ ꯈꯜꯂꯤ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯋꯥꯁꯤ ꯍꯥꯏꯅꯤꯡꯗꯗꯨꯅ ꯁꯨꯝꯅ ꯍꯥꯏꯁꯤꯟꯅꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯃꯤꯅꯤ꯫ ꯋꯥ ꯂꯣꯠꯄ ꯃꯤꯒ ꯀꯝꯗꯧꯅ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯒꯗꯧꯔꯤꯕ? ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯂꯤꯝꯅ ꯃꯃꯥꯟꯅꯕꯗꯨꯒ ꯇꯤꯟꯅꯕ ꯇꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯁꯂꯤꯝ ꯑꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯊꯥꯖꯗꯕ ꯃꯤꯗꯤ ꯇꯤꯟꯅꯗꯕꯅꯕꯨ ꯍꯦꯟꯅ ꯐꯩ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯂꯤꯝꯒꯤ ꯃꯃꯥꯟꯅꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯥ ꯁꯥꯔꯝꯕ ꯅꯤꯡꯊꯧ ꯑꯗꯨ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯊꯥ ꯁꯥꯕꯗꯨ ꯀꯣꯛꯍꯟꯈꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡꯅ ꯒꯨꯍꯥꯗ ꯌꯥꯎꯕ ꯏꯁꯤꯡꯒꯤ ꯑꯁꯦꯡꯕ ꯃꯄꯨ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯥꯜꯂꯤꯕ ꯂꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯏꯔꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯥꯒꯤ ꯍꯤꯡꯒꯣꯜꯒ ꯊꯪꯅꯗꯨꯅ ꯂꯩꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯒꯨꯍꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯅ ꯑꯍꯥꯏꯕ
गुहादुगी ममन करीमता तादना चप चानसु पीखिरमे गुहादुबु लैरबा मतुंग मथंगी नुमित्ता लौमी नुपादुना गुहादुदगी इसिंग सोक्लगा मा हिंगोंदा चाइगे खंदुना गुहादुदा इसिंग सोकपा लाकपा मतमदा इना खुनबा नुपादुना थिंगलदुना सुमना हाइरखे ngaikho Balram nang guha sidagi sing sokli basi karigino nang guha sidagi sing sokpa yaroi Balram kauba laumi nupaduna mukhumlakhe kari nu takpiri basibu Ramchan ibungo guha se aina ngarang leijakhrabani masidagi sing sokpada adom nainguna thingbiri basibu karigino Ramchan hairiba nupa si ina khunjarabasu yamna mapukchen pikpa longnam haiba अतोनबा अपंग मीबु यामना नमहतपा मियोय अमने महाकना सुमना मुखुमलखे अइसु खंगी नंग नंगरांग अइंगोंदगी गुहा से लैख्रे हाइबा अदुगा अइना गुहा सिदगी सिंग सोकपा यारोय हाइरिबगी मरमना नंग न अइंगोंदगी ngarang लैखिबदी सुमनगी गुहा सिखक लैखिबनी गुहा मनुंग असिदा यावरिबा इसिंग सिबुदी नंगना लैखिबा नते मरम असिना नंग गुहा मनुंग असिदा यावरिबा इसिंग असि सिजनबा यारोय करिगुंबा नंगना गुहा मनुंग असिदा यावरिबा इसिंग असिबु सिजननिंगलबदी अहेनबा पैसा पीगदबनी नुपादुना हाइरलिबा वादु तारबा मतुंगदा गुहादुबु लैरुबा लौमी नुपादुना मबुकनिंगदा सुमना खली अई मखा ताना माका वा ngangnaduna yetnaruragasu karimata kanaba phanglaroy माका yetnaruबगी महोत्ता निंगथौगी दरबार चत्तुना अचुम विचार पीबियो हाइरुबना हेना फरगनी असी खल्लदुना लौमी नुपादुना इना खुनबा नुपादुना हाइरिबा वादुदा करीमता हाइदना करीमता खुममदना मफम मदुदगी निंगथौ अकबरगी दरबार तमना महाक परब परब लाक्लमी महाकना निंगथौ अकबरगी दरबार यौरबा मतुंगदा निंगथौदा मंगोंदा थोकिबा वारी खुदिंगमक लेइरदुना निंगथौदा ताहल्लमी लौमी नुपादुगी वारी अदु तारबा मतुंगदा निंगथौ अकबरना बिरबलदा सुमना हाइरखे बिरबल नंगना मरा लैद्रबा लौमी नुपा सिबु अचुंबा वायेन विचार तौदुना महाकी फंगफम थोकपा इसिंग अमसुंग गुहा अनिमक फंगहल्लु बिरबलना होय निंगथौ ननाय तौजगे वासी हारबा मतुंगदा बिरबलना बलराम कौबा लौमी नुपादुदा अमुकसु सुमना हाइरखे बलराम नंगी गुहादुना लैरिबा मफम अदुदा चची सियारदुना मखोय गुहादुना लैरिबा मफम अदु ताना लाक्लमे मफम अदुदा इना खुनबा रामचन कौबा मियोयदसु लैरंबा बिरबलना थेंगनखी मतम अदुदा बिरबलना रामचंदा सुमना हाइरखे रामचन इबुंगो अदोमना बलराम मसामकना लैख्रबा गुहा सिदगी मसानि सिंग सोकपदा थेंगी हाइरिबसिगी मरम अमुक्तंग अइंगोंदा फजना हाइबियो रामचन कौबा नुपादुना हाना महाकना बलरामदा हाइकिबा अदुगुम अमुक्सु बिरबलदा सुमना हाइरखे अइना महाकपु इसिंग सोकपा थिंगलिबगी मरमदि महाकना अइंगोंदगी लैख्रिबदी सुपनगी गुहा सिखक्तने इसिंगदि लैबदा यावखिदे मरम असिननी अइना महाकना इसिंग असे सिजनबा मतमदा थिंगलिबसि बिरबलना खुम्मी अदोमना हाइबिरिबदु अचुंबनी महाकना लैख्रिबदी गुहा खक्तनी मरम असिना अदोमना गुहा मनुंग असिदा यावरिबा इसिंग सिंग असि हौजिक खुदक असिदा मुक्तंग लौथोकपियु करिगुंबा अदोमना इसिंग असि गुहा मनुंगदा थमगे हाइबा तारगदि मदुगे अथमन अदोमना पिबिगदबनी इना खुनबा नुपादुना लौमी नुपादुबु लाइरै पंगी हाइदुना नमहतनबा होनरुबरा हाइबबु मा हंदुना अखीबा नंगलम्मे बिरबलगी वादु तारगा महाक यामना पाखतखे अदुदगी महाकना लौमी नुपादुदा सुमना मु हाइरखे बलराम अइगी इसिंग सिसु नंग असुम लौजरुदा अइगिदि असि नतबा गुहा अमसु लै इसिंग फंगदबगी अवाबा लैरिबा इसिंग दरकार होरिबदी नंगनी इसिंग सि नंग असुम लौजरो अइ नंगोंदा पिथोकलबनी असुमना इना खुनबा नुपादुना महाक मसामक अवाबदा तारनी हाइदुना कीबदगी वादो सुमना ओंथोरखे असुमना लौसिंग लैरबा बिरबलगी मतेंगदगी लाइरबा लौमी नुपादुना कोना थंगदा गुहा अमसुंग गुहा मनुंग अदुदा यावरिबा इसिंग अदु महाकी ओइखि मथंग मोकी अइना लिजगदौरिबा वारी सिगी ममिंगदे सर्गा लाइरैपाक नोंमा निंगथौ अकबरगी दरबारदा बिरबलना
ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯂꯤꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯂꯣꯏꯔꯛꯄꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯒꯤ ꯋꯥꯔꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯌꯥꯎꯕ ꯁꯔꯒ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯕꯁꯤꯕꯨ ꯇꯁꯦꯡꯅ ꯂꯩꯕ꯭ꯔꯥꯅꯦ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯁ꯭ꯋꯔꯒ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯩ ꯏꯅꯤꯡꯊꯧ꯫ ꯕꯤꯔꯕꯜꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯣꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯕꯤꯔꯕꯜ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯕꯨ ꯁꯔꯒ ꯂꯥꯏꯔꯩꯄꯥꯛ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯄꯨ꯫ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯁꯔꯒ ꯂꯥꯏꯔꯩꯄꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯌꯦꯡꯅꯤꯡꯏ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯣꯏꯅꯦ ꯕꯤꯔꯕꯜ, ꯁꯔꯒ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇꯐꯥꯎ ꯆꯠꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯏ꯫ ꯑꯩꯈꯣꯏꯕꯨꯁꯨ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪꯗꯤ ꯄꯨꯗꯅ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯕꯨ ꯑꯩ ꯁꯔꯒ ꯇꯥꯟꯅ ꯄꯨꯖꯒꯦ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯁꯔꯒ ꯆꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯕ, ꯌꯥꯝꯅ ꯆꯦꯠꯄ, ꯌꯥꯝꯅ ꯁꯥꯡꯕ, ꯑꯁꯥꯡꯕ ꯀꯩꯔꯥꯛ ꯑꯃꯗꯤ ꯁꯦꯝꯕꯤꯕ ꯇꯥꯔꯦ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯕ, ꯌꯥꯝꯅ ꯋꯥꯡꯕ, ꯑꯆꯧꯕ ꯀꯩꯔꯥꯛ ꯑꯃ ꯁꯥꯍꯟꯈꯤ꯫ ꯀꯩꯔꯥꯛ ꯑꯗꯨꯅ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯂꯨꯆꯤꯡꯂꯗꯨꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯀꯩꯔꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯣꯟ ꯇꯝꯅ ꯀꯥꯈꯠꯅꯔꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏꯅ ꯀꯩꯔꯥꯛ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯀꯗꯥꯏꯅꯣ ꯅꯪꯒꯤ ꯂꯥꯏꯔꯩꯄꯥꯛ ꯁꯔꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯗꯥꯏꯅꯣ ꯕꯤꯔꯕꯜ, ꯀꯗꯥꯏꯅꯣ? ꯂꯥꯏꯔꯩꯄꯥꯛ ꯁꯔꯒꯕꯨ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯪꯅꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯂꯗꯨꯅ ꯃꯈꯨꯠꯅ ꯀꯣꯏꯊꯤꯟ ꯊꯤꯜꯂꯗꯨꯅ ꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯥꯗ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯑꯥꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯏꯔꯩꯕꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯀꯨꯕꯦꯔ ꯍꯥꯏꯕ ꯂꯟ ꯊꯨꯝꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯂꯥꯏ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ, ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯥꯏꯔꯩꯕꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯁꯤ ꯐꯖꯗ꯭ꯔꯥ? ꯕꯤꯔꯕꯜꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯀꯗꯥꯏꯗꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯕꯤꯔꯕꯜ? ꯁꯤꯗꯗꯤ ꯀꯔꯤꯃꯠꯇꯁꯨ ꯂꯩꯇꯅ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦ ꯕꯤꯔꯕꯜ, ꯑꯃꯠꯇ ꯎꯗꯦ꯫ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯑꯁꯦꯡꯕꯒꯤꯔ ꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣꯅꯦ? ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯂꯥꯏꯔꯩꯄꯥꯛ ꯎꯕ ꯐꯪꯒꯗꯧꯔꯤꯕ ꯃꯤꯗꯤ ꯄꯨꯟꯁꯤꯗ ꯄꯥꯞ ꯑꯃꯐꯥꯎ ꯂꯪꯁꯤꯟꯗ꯭ꯔꯤꯕ ꯃꯤ ꯈꯛꯅꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯂꯥꯏꯔꯩꯕꯥꯛꯄꯨ ꯎꯕ ꯐꯪꯗꯦ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈꯤꯗ꯭ꯔꯦ ꯑꯩꯗꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯈꯨꯗꯣꯟꯕꯤ ꯊꯤꯜꯂꯗꯨꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯑꯩꯁꯨ ꯎꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯐꯝ ꯑꯁꯤꯗꯤ, ꯌꯦꯡꯕꯒꯤ ꯄꯦꯟꯕꯕꯨ ꯅꯥꯏꯗꯦꯗ꯫ ꯑꯁꯤꯅꯅꯤꯀꯣ ꯃꯌꯥꯝꯅ ꯃꯐꯝ ꯑꯁꯤꯕꯨ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯅꯔꯤꯕꯁꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯈꯨꯗꯣꯟꯕꯤꯒ ꯃꯊꯛꯇ ꯊꯤꯟꯒꯠꯅꯗꯨꯅ, ꯎꯔꯦ ꯎꯔꯦ, ꯑꯥꯗ ꯂꯩꯔꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯂꯥꯏꯔꯩꯄꯥꯛꯁꯦ, ꯂꯥꯏꯔꯩꯄꯥꯛꯀꯤ ꯁꯥꯃꯨꯁꯤꯗꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯚꯥꯞꯅ ꯁꯥꯒꯠꯅꯗꯨꯅ ꯋꯥꯔꯤ ꯑꯣꯏꯅ ꯄꯨꯊꯣꯛꯂꯗꯨꯅ ꯎꯁꯨ ꯎꯗ꯭ꯔꯕ ꯄꯣꯠ ꯑꯗꯨꯕꯨ ꯎꯕꯒꯤ ꯃꯇꯧꯒꯨꯝ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗꯁꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯔꯥꯡ ꯂꯥꯏꯔꯩꯄꯥꯛꯇ ꯀꯔꯤ ꯀꯔꯤ ꯎꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯑꯃꯅ ꯑꯃꯗ ꯇꯝꯅꯗꯨꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯀꯧꯗꯨꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯕꯨ ꯇꯁꯦꯡꯅ ꯉꯔꯥꯡ ꯂꯥꯏꯔꯩꯕꯥꯛ ꯎꯔꯛꯈꯤꯕ꯭ꯔꯥꯅꯦ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯎꯖꯔꯛꯇꯦ ꯏꯅꯤꯡꯊꯧ, ꯑꯩꯁꯤ ꯄꯥꯞ ꯂꯩꯔꯕ ꯃꯤ ꯑꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯣ ꯕꯤꯔꯕꯜ, ꯑꯩ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯩꯅ
ꯂꯩꯔꯩꯕꯥꯛ ꯑꯁꯤ ꯇꯁꯦꯡꯅ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ ꯅꯠꯇꯔꯥ? ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦꯗꯀꯣ ꯕꯤꯔꯕꯜ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯈꯤ꯫ ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯃꯌꯥꯝꯗ ꯑꯃꯨꯛ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯑꯍꯥꯟꯕ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯤꯔꯕꯜꯅ ꯑꯉꯥꯡ ꯁꯥꯕ꯫ ꯅꯣꯡꯃ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯈꯤꯇꯪ ꯊꯦꯡꯂꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯉꯁꯤ ꯊꯦꯡꯂꯛꯂꯤꯕꯗꯤ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯊꯦꯡꯅ ꯂꯥꯛꯄꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯉꯁꯤ ꯊꯦꯡꯈꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯑꯩꯕꯨ ꯗꯔꯕꯥꯔꯗ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨꯗ ꯃꯍꯥꯛꯄꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯈꯤꯕꯅꯤ." ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯜꯂꯤ, ꯕꯤꯔꯕꯜ ꯑꯁꯤ ꯃꯍꯥꯛꯅ ꯉꯁꯤ ꯊꯦꯡꯂꯛꯄꯒꯤ ꯃꯔꯝ ꯑꯇꯩ ꯍꯥꯏꯐꯝ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯗ ꯇꯥꯏꯅꯔꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯑꯉꯥꯡ ꯑꯃꯕꯨ ꯊꯦꯝꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣꯅꯦ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯄꯥꯝꯂꯤꯕꯗꯨ ꯊꯨꯡꯍꯟꯕ ꯉꯝꯗꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃꯅꯤ." ꯕꯤꯔꯕꯜꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯌꯥꯅꯤꯡꯉꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯌꯥꯕꯤꯅꯤꯡꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯃꯕꯨ ꯊꯦꯝꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯏꯅꯤꯡꯊꯧꯗ ꯎꯠꯆꯒꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯕꯤꯌꯨ." ꯅꯤꯡꯊꯧꯅ, "ꯐꯔꯦ ꯕꯤꯔꯕꯜ, ꯀꯝꯗꯧꯅ ꯅꯪꯅ ꯋꯥꯐꯝ ꯑꯁꯤ ꯎꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯌꯦꯡꯅꯤꯡꯉꯤ꯫ ꯕꯤꯔꯕꯜꯅ, "ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯁꯤꯕꯨ ꯎꯠꯆꯅꯕꯒꯤꯗꯃꯛ ꯑꯩꯅ ꯑꯉꯥꯡ ꯁꯥꯖꯔꯒꯦ, ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯑꯉꯥꯡꯒꯤ ꯃꯄꯥ ꯉꯥꯏꯍꯥꯛ ꯁꯥꯕꯤꯌꯨ." ꯕꯤꯔꯕꯜꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯑꯉꯥꯡ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯆꯦꯜꯂꯗꯨꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯃꯃꯥꯏꯗ ꯅꯥꯟꯕ, ꯆꯤꯡꯕ, ꯆꯞꯄ ꯇꯧꯔꯛꯈꯤ꯫ ꯑꯉꯥꯡꯒꯤ ꯃꯄꯥ ꯁꯥꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ ꯕꯤꯔꯕꯜ, ꯑꯁꯨꯝꯅ ꯇꯧꯅꯨ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯒꯤ ꯃꯈꯨꯠꯄꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯏ꯫ ꯃꯄꯥ ꯁꯥꯔꯤꯕ ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯆꯥ ꯁꯥꯔꯤꯕ ꯕꯤꯔꯕꯜ ꯑꯗꯨ ꯇꯧꯅꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯇꯧꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯊꯦꯝꯂꯗꯨꯅ ꯑꯗꯨꯝꯅ ꯇꯧꯅꯨ ꯍꯥꯏꯕꯗꯨꯗ ꯌꯥꯔꯛꯇ꯭ꯔꯕꯗ ꯅꯤꯡꯊꯧꯅ ꯁꯥꯎꯔꯞ ꯇꯧꯔꯗꯨꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯂꯝ ꯍꯦꯜꯂꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ, ꯃꯁꯤ ꯐꯨꯔꯒꯦꯗꯣ." ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯕꯤꯔꯕꯜ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ, "ꯇꯣꯛꯎ ꯕꯤꯔꯕꯜ, ꯇꯣꯛꯎ, ꯀꯞꯀꯅꯨ" ꯍꯥꯏꯗꯨꯅ ꯊꯦꯝꯕ ꯃꯇꯝꯗ ꯕꯤꯔꯕꯜ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯀꯞꯄꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯤꯊꯥꯏ ꯈꯔ ꯄꯤꯔꯗꯨꯅ ꯕꯤꯔꯕꯜꯕꯨ ꯑꯃꯨꯛ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜ ꯑꯁꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯉꯤ, "ꯕꯤꯔꯕꯜ, ꯃꯤꯊꯥꯏ ꯑꯁꯤꯁꯨ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯌꯨ." ꯕꯤꯔꯕꯜꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, "ꯆꯨ ꯄꯤꯌꯨ, ꯆꯨ ꯆꯥꯒꯦ." ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯆꯨ ꯑꯁꯥꯡꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯕꯤꯔꯕꯜꯗ ꯑꯃꯨꯛ ꯄꯤ꯫ ꯆꯨ ꯑꯗꯨꯕꯨ ꯄꯤꯕ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯀꯞꯅ ꯀꯞꯅ, "ꯆꯨ ꯈꯣꯛꯎ, ꯆꯨ ꯈꯣꯛꯎ" ꯑꯁꯨꯝꯅ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯆꯨ ꯑꯗꯨꯕꯨ ꯃꯀꯨ ꯈꯣꯛꯂꯗꯨꯅ ꯕꯤꯔꯕꯜꯅ ꯄꯥꯝꯅꯕ ꯃꯑꯣꯡꯗ ꯄꯤꯔꯝꯃꯤ꯫ ꯆꯨ ꯑꯗꯨꯕꯨ ꯈꯣꯛꯂꯗꯨꯅ ꯄꯤꯔꯕ ꯃꯇꯨꯡꯗꯁꯨ ꯕꯤꯔꯕꯜ ꯀꯞꯄ ꯇꯣꯛꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ, "ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯦ ꯕꯤꯔꯕꯜ?" ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯦꯝꯂꯗꯨꯅ ꯍꯪꯉꯤ꯫ ꯕꯤꯔꯕꯜꯅ ꯀꯞꯅ ꯀꯞꯅ ꯆꯨ ꯑꯁꯤꯕꯨ ꯃꯀꯛ ꯃꯀꯛ ꯀꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯆꯨ ꯑꯗꯨꯕꯨ ꯃꯀꯛ ꯃꯀꯛ ꯀꯛꯂꯗꯨꯅ ꯕꯤꯔꯕꯜꯗ ꯄꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯆꯨ ꯑꯁꯤ ꯃꯀꯛ ꯃꯀꯛ ꯀꯛꯂꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯞꯄ ꯇꯣꯛꯂꯣ ꯕꯤꯔꯕꯜ." ꯑꯗꯨꯕꯨ ꯕꯤꯔꯕꯜ ꯁꯨꯃꯨꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯂꯦꯞꯇꯅ ꯀꯞꯄꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯥ ꯑꯃ ꯁꯥꯒꯠꯂꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯥꯎꯕꯁꯨ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨꯕꯨ ꯎꯠꯇꯅ ꯑꯃꯨꯛꯁꯨ ꯍꯪꯉꯛꯏ, "ꯕꯤꯔꯕꯜ, ꯀꯞꯀꯅꯨ, ꯇꯣꯛꯎꯁꯦ, ꯆꯨꯁꯤ ꯆꯥꯎ." ꯑꯗꯨꯕꯨ ꯕꯤꯔꯕꯜ ꯆꯨ ꯑꯗꯨꯕꯨ ಚಾವು ꯌꯥꯗꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ, "ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯌꯨ." ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯑꯃꯨꯛꯁꯨ ꯀꯞꯅ ꯀꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯆꯨ ꯑꯁꯥꯡꯕ ꯄꯤꯌꯨ, ꯆꯨ ꯑꯁꯥꯡꯕ ꯄꯤꯌꯨ" ꯁꯨꯝꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯞꯇꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯆꯨ ꯑꯁꯥꯡꯕ ꯑꯃꯃꯨꯛ ꯕꯤꯔꯕꯜꯗ ꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ "ꯑꯁꯤ ꯅꯠꯇꯦ" ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯞꯑꯝꯃꯤ꯫ ꯅꯤꯡꯊꯧꯅ, "ꯀꯔꯤꯅꯣ ꯕꯤꯔꯕꯜ, ꯆꯨ ꯑꯁꯥꯡꯕꯅꯤ ꯄꯤꯔꯤꯕꯁꯤ,
ꯕꯤꯔꯕꯜꯅ ꯀꯞꯅ ꯀꯞꯅ ꯈꯨꯝꯃꯤ, "ꯑꯁꯤ ꯅꯠꯇꯦ, ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯀꯔꯝꯕ ꯆꯨ ꯑꯁꯥꯡꯕꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ?" ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯉꯁꯥꯏ ꯑꯍꯥꯟꯕ ꯀꯛꯈꯤꯕ ꯆꯨ ꯃꯀꯛꯁꯤꯡ ꯑꯗꯨꯗ ꯈꯨꯠ ꯊꯤꯜꯂꯗꯨꯅ, "ꯑꯁꯤ ꯍꯥꯟꯅꯒꯤꯗꯨꯃꯥꯏꯅ ꯁꯪꯍꯜꯂꯨ" ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯗꯨꯅ ꯑꯃꯨꯛ ꯀꯞꯄꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯑꯗꯨꯝꯅ ꯉꯝꯂꯣꯏꯗꯕ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯇꯁꯦꯡꯅ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯖꯥꯠꯅꯤꯗꯅ ꯕꯤꯔꯕꯜ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯉꯥꯡ ꯑꯃꯕꯨ ꯊꯦꯝꯕꯁꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧ ꯑꯛꯕꯔ ꯃꯁꯥꯃꯛꯁꯨ ꯌꯥꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯤꯔꯕꯜꯅ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯍꯜꯂꯛꯄ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯕꯗꯨꯜꯂꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯧꯕ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤꯗꯤ ꯕꯤꯔꯕꯜꯅ ꯑꯣꯏꯈꯤꯕꯅ ꯃꯍꯥꯛꯅ ꯑꯣꯏꯅꯤꯡꯂꯤꯕ ꯇꯧꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯑꯌꯦꯠꯄꯁꯤ ꯕꯤꯔꯕꯜꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯤꯔꯕꯜꯕꯨ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗꯒꯤ ꯂꯧꯊꯣꯛꯈꯤꯅꯕ ꯃꯍꯥꯛꯅ ꯂꯧꯅꯝ ꯂꯥꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯃꯇꯣꯝꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏ ꯈꯪꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯋꯥꯏ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯊꯕꯛ ꯇꯧꯕ ꯅꯠꯕꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯁꯝ ꯀꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯁꯨꯔꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯃꯍꯥꯛꯀꯤ ꯂꯧꯅꯝ ꯂꯥꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯍꯜꯂꯝꯃꯤ꯫ ꯑꯕꯗꯨꯜꯂꯥꯅ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯖꯅ ꯀꯨꯞꯅ ꯁꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤꯗ ꯄꯩꯁꯥ ꯃꯌꯦꯛ 150ꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯕꯗꯨꯜꯂꯥꯅ ꯇꯥꯒꯠꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃ ꯁꯨꯔꯦꯁ ꯀꯧꯕ ꯁꯝꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯝ ꯀꯛꯅ ꯂꯦꯜꯂꯞ ꯇꯧꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯖꯒꯦ ꯌꯥꯕꯤꯒꯗꯔꯥ?" ꯅꯤꯡꯊꯧꯅ, "ꯁꯨꯔꯦꯁ, ꯅꯪꯗꯤ ꯑꯩꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯁꯝꯀꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯂꯩꯈꯠꯂꯛꯄ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯤꯑꯣꯏꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯪꯉꯨ." ꯁꯨꯔꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯉꯛꯏ, "ꯏꯅꯤꯡꯊꯧ, ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯂꯥꯏꯔꯩꯕꯥꯛꯇ ꯀꯝꯗꯧꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯍꯣꯠꯅꯕꯤꯕ ꯌꯥꯎꯈ꯭ꯔꯕꯔꯥ?" ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯉꯛꯂꯞ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤ ꯋꯥꯅꯣ ꯁꯨꯔꯦꯁ? ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯤꯒꯤ ꯃꯔꯝꯗꯕꯨ ꯀꯝꯗꯧꯅꯕꯨ ꯈꯪꯅꯕ ꯍꯣꯠꯅꯒꯅꯤ? ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ." ꯁꯝꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯍꯥꯟꯅ ꯑꯣꯏꯊꯣꯛꯑꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯊꯣꯛꯂꯦ ꯏꯅꯤꯡꯊꯧ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯔꯕ ꯃꯥꯏꯕ ꯑꯃꯈꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯁꯛꯇꯤꯅ ꯃꯤꯑꯣꯏ ꯑꯃꯍꯦꯛꯄꯨ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯈꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯔꯝꯗ ꯃꯈꯣꯏ ꯀꯝꯗꯧꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄ ꯉꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯟꯇ꯭ꯔꯤ ꯑꯕꯗꯨꯜꯂꯥꯁꯨ ꯌꯥꯝꯅ ꯊꯥꯖꯩ." ꯁꯝꯀꯛꯄ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥꯅꯦ? ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯑꯁꯦꯡꯕꯕꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯗꯨꯕꯨ ꯍꯌꯦꯡꯃꯛ ꯑꯩꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯝꯀꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯕꯨ ꯄꯨꯔꯛꯅꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯍꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯝꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯄꯨꯔꯛꯈꯤ꯫ ꯃꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯑꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯁꯤ ꯂꯩꯕꯥꯛꯇ ꯊꯥꯗꯨꯅ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯝꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯊꯧꯗ ꯃꯁꯥꯃꯛꯅ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔ, ꯑꯗꯣꯝꯒꯤ ꯁꯛꯇꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯀꯔꯝꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯅꯤꯡꯏ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯑꯩꯅ ꯈꯪꯍꯟꯒꯗꯕ ꯋꯥꯐꯝ ꯑꯃ ꯂꯩ, ꯑꯗꯨꯗꯤ ꯑꯩꯅ ꯉꯝꯂꯤꯕꯁꯤ ꯂꯥꯏꯔꯩꯕꯥꯛꯇ ꯃꯤꯑꯣꯏ ꯑꯃꯕꯨ ꯊꯥꯕ ꯈꯛꯇꯅꯤ꯫ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯊꯥꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯀꯅꯥ ꯑꯃꯠꯇꯅ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯄꯥꯝꯅꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯅꯤꯡꯊꯧꯅ ꯊꯥꯕꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯕꯤꯒꯗꯕꯅꯤ." ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ, "ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯑꯣꯏ ꯍꯥꯏꯕ?" ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯀꯅꯥꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯁꯤꯒꯦ ꯑꯁꯤ ꯈꯟꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯩꯅ ꯂꯧꯒꯅꯤ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯕꯗꯨꯜꯂꯥ ꯀꯧꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ,
इनिंथौना ख्वाइदगी थाजब मिओइदि बीरबलनी मसीदा अमुक करी हेना खनबिनिंगाई लेरी अब्दुल्लागी वादु तारगा बीरबल अमुक खुमई होय इनिंथौ आई हेक्ता चचगे बीरबलगी पाउकुम अदु तारगा निंथौ अकबर अदु यामना हराउजखी बीरबल निंथौदा मु हाइरखी इनिंथौ आई माइबा योगेश्वरदा वहंग खैतंग हंजगे निंथौना हंगु बीरबलना माइबा योगेश्वरदा सुमना हाइरखी माइबा योगेश्वर अइबु करंबा मवोंगदा लाइरेबागता नहाकना थाबीगदौरिबनो माइबदुना खुमखी नंगी अकोइबदा मई थादुना मईगी ओइबा पूजा अमा तौगनी हाइरिबा पूजा अदुना लोइसिलक्पा मतमदा नंग लाइरेबागता अइगी मंत्रगी मतेंगना यौखिगदबनी बीरबलना मु हंगई करंबा मफमदा पूजा सिबु तौबिगदबनो माइबदुना जमुना तोरेनगी तोरबानदा तौगदबनी अमुक्सु बीरबलना हंगई अइना खोंसत असि चटपदा यामद्रबदा नुमित कयानि मुक्ति चंगनी माइबदुना बीरबलना हंगलिबा वहंग अदुगी पाउकुम ललप तौदुना सुमना पिरखी था अनि अहुमदि चंगनी सिगी तुंगदा बीरबलना मु निंथौदा सुमना हाइरखी इनिंथौ अइना चचगदौरिबा खोंसत असि था अमनिगी खोंसतनी मरम असिना अइना मफम अदुदा चटपदा पुनबा पोट चैन लोइसिनबगिदमक एंगोंदा हप्ता अमखकी मतम पिबियु निंथौना फरे हप्ता अमगी मतम पीरबनी हप्ता अमगी मतम हौख्रबा मतुंगदा जमुना तुरेनगी तोरबानदा हाइनखिबगी मतुंगिना बीरबलबु लाइरेबागता थानबनी हाइदुना मफम अमदा फमहल्लबा मतुंगदा मागे अकोइबदा सिंगना वांगना खाजलमी असिगी तुंगदा माइबदुना मंत्र खरा सोलबा मतुंगदा बीरबलगी अकोइबदा वांगना पैखतुना लैरिबा सिंग अदुबु माइबदुना मई थारमी हाइरिबा पूजा असिगी मतुंगदा मखोय कना अमता तुंगहंदुना येंबा यादे हाइबदगी मखोय खुदिंगबाग मफम अदुदगी चटनखी बीरबलबु लाइरेबाग थाख्रबा मतुंग था अमनि हौख्रबा मतुंग फावबदा बीरबलना अमुक हलक्तबा अदुदा निंथौना सुमना हाइरमी बीरबल अदु फनदि कुशिलक्ले हौजिक फावबा लाक्ट्रिबसिबु असिदगी महाकना जोगेश्वर कौबा माइबदुबु अमुक कौरदुना हौजिक फावबा बीरबलना हलक्ट्रिबसि करिगिनु हाइदुना हंगम्मी मतम अदुदा माइबा नुपादुना सुमना खुम्मी इनिंथौ अइना हाना खंगहनजखिबदुनी लाइरेबागता अइना मीबुदि थाबा ngami अदुबु मखोइना हलक्तबा हाइबसिदि चलिबा मी अदुगी वखनगी मखा पोली बीरबल अदु लाइरेबागकी नुंगाइबदुबु थादोकलमलगा मफम असिदा अमु हन्ना हलकनिंद्रबा ओरमलगनी माइबदुगी वादु तारगा निंथौना सुमना हाइरखी नुमिना नोंचुपदगी थोरकपदि ओइथोकपा याय अदुबु अइगी थाजबदि कदौनुंगदा बीरबलना मांगहलोय तंजादुदा बीरबल निंथौ दरबार अदुदा मसम मकोय सांग सांगदुना चंगखी अदुगा सुमना हाइरई निंथौना इंगोंदा थंबिरिबा थाजबदुगिदमा निंथौबु यामना थागतले बीरबल बुबु मतमदा निंथौना यामना हराउना सुमना हाइरखी बीरबल नंगबु हलकपा ngaibada अइदि ओंथोकना वाख्रे हायु नंगना चलुबा खोंचत अदु कमदौरखिबनो हाइबदु तम्मु अइगी लाइवोइख्रबा अहल लमनसिंग अदु मफम अदुदा कमदौना लेहौरि हाइबदु तम्मु बीरबल खुमी इनिंथौ मकोय खुदिंगमक अदु लाइरेबागता यामना नुंगाइना लेहौरि माइबा योगेश्वरना हाइबा वफम अदु अचुंबनी अइदि लाइरेबाग यौरबा मतुंगदा अमुक हन्ना मफम असिदा फौ हलकनिंगबा फाउद्रबनी अदुबु अइना इनिंथौदा अमुक हन्ना हंजरकनी हाइदुना हाइजरंबगिदमक अइ मफम असिदा अमुक हन्ना लाक्जबनी बीरबलगी वादु तारगा निंथौना सुमना हाइरखी बीरबल हाइखिबा वा ngakpagidamak aina nangbu amukkasu thagali बीरबलना अमुक असि लेबागतगी हलकपा अदुगा वा खुदिंगमक अदुबु तमलुबदुदा बीरबलबु थवोइना असि लेबागता थानबगी लौनम लांग तौखिबा अब्दुल्ला कौबा मंत्री अदु अकीबा पाखतपना मसादु पिकथनखी निंथौना बीरबलदा मखा तारदुना सुमना हंगई बीरबल हायु लाइरेबागता अइगी पाइ पुसिंग अदुगी करी अवाटपा लेहौई नंगना खरा तम्मु बीरबलना खुमी इनिंथौ लाइरेबागता अवाटपा पोट अमत फाउ लेहौदे अदुबु लाइरेबागता फंगदबा पोट अमा हायु हारबदी मफम अदुदा समगोय कक्पा मी अमा फाउ लेहौदे इनिंथौना थाबिनिंगलबदी मफम अदुदा समगोय कक्पा हैबा मिवोय अमाबु थाबियु मयामनसु उबिरमगनी अइगी समगोय असिना यामना सांगदुना लाक्लिबसी लाइरेबागता समगोय कक्नबा मी अमा फाउ लेहौदबननी
ꯕꯤꯔꯕꯜꯒꯤ ꯋꯥꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯥꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯁꯝ ꯀꯛꯅꯕ ꯂꯩꯔꯤꯕ ꯁꯨꯔꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯌꯥꯊꯪ ꯄꯤꯈꯤꯔꯝꯃꯤ꯫ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯕꯤꯔꯕꯜ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯁꯨꯔꯦꯁ, ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯪꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯁꯤꯒꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯩꯕꯥꯛꯇ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯑꯋꯥꯠꯄꯗꯨ ꯑꯩꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯁꯝꯀꯣꯏ ꯀꯛꯄ ꯍꯩꯕ ꯃꯤꯑꯣꯏ ꯑꯃ ꯊꯥꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯃꯛ ꯅꯪ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯀꯗꯕꯅꯤ꯫ ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔ, ꯅꯍꯥꯛꯅ ꯁꯝ ꯀꯛꯄ ꯁꯨꯔꯦꯁꯄꯨ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯅꯕ ꯊꯧꯔꯥꯡ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ"꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯦꯁ ꯀꯧꯕ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯋꯥꯏ ꯁꯤꯠꯄꯒꯤ ꯊꯕꯛ ꯇꯧꯕ ꯅꯠꯕꯔꯅ ꯁꯥꯁꯤꯟꯅꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯅ ꯊꯥꯒꯗꯧꯔꯤꯕꯁꯤ ꯂꯥꯏꯔꯩꯕꯥꯛꯀꯤ ꯂꯝꯕꯤꯗ ꯅꯠꯇꯦ, ꯑꯁꯤꯕꯒꯤ ꯂꯝꯕꯤꯗꯅꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯕꯗꯨꯜꯂꯥꯅ ꯕꯤꯔꯕꯜꯕꯨ ꯍꯥꯠꯅꯕꯒꯤ ꯂꯧꯅꯝ ꯂꯥꯡ ꯇꯧꯈꯤꯕꯅꯤ꯫ ꯕꯤꯔꯕꯜꯗꯤ ꯍꯩꯁꯤꯡꯕꯅꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯅꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯄꯪꯂꯨꯕ ꯑꯃꯁꯨꯡ ꯄꯩꯁꯥ ꯈꯤꯇꯪ ꯄꯥꯝꯂꯨꯕꯗꯒꯤ, ꯑꯕꯗꯨꯜꯂꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯔꯨꯕꯗꯒꯤ ꯊꯣꯛꯈꯤꯕꯃꯛꯇꯅꯤ꯫ ꯑꯩ ꯁꯤꯅꯤꯡꯗꯦ, ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ"꯫ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ "ꯀꯔꯤ, ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯑꯣꯏꯔꯝꯂꯕ"꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯗꯨꯜꯂꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯑꯕꯗꯨꯜꯂꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ, "ꯑꯕꯗꯨꯜꯂꯥ, ꯅꯪꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯝꯂꯕꯗꯤ ꯃꯗꯨꯕꯨ ꯑꯩꯅ ꯉꯥꯛꯄꯤꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕꯅꯤ꯫ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯑꯣꯏꯗꯤ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ"꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯐꯥꯔꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯍꯟꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯊꯥꯖꯔꯨꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯌꯨ ꯕꯤꯔꯕꯜ, ꯀꯝꯗꯧꯅ ꯅꯪꯅ ꯃꯈꯣꯏꯒꯤ ꯂꯧꯅꯝ ꯂꯥꯡ ꯑꯁꯤꯕꯨ ꯈꯪꯈꯤꯕꯅꯣ? ꯑꯗꯨꯒ ꯃꯩ ꯑꯗꯨꯗꯒꯤ ꯅꯁꯥꯅ ꯀꯝꯗꯧꯅ ꯀꯟꯖꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯝꯃꯨ"꯫ ꯕꯤꯔꯕꯜꯅ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯩ ꯊꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯩꯕꯥꯛ ꯅꯠꯇꯦ, ꯑꯁꯤꯔꯩꯕꯥꯛꯅꯤ ꯌꯧꯒꯗꯧꯔꯤꯕꯁꯤ ꯍꯥꯏꯕꯗꯨ ꯈꯟꯖꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯇꯝ ꯂꯧꯖꯈꯤ꯫ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯅ ꯃꯤꯑꯣꯏ ꯈꯔ ꯅꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯇꯥꯅ ꯐꯥꯎꯗꯣꯛꯄ ꯌꯥꯕ ꯁꯨꯔꯨꯡ ꯑꯃ ꯁꯥꯍꯟꯈꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯪꯉꯛꯈꯤ, "ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯕꯤꯔꯕꯜ, ꯅꯪ ꯑꯍꯟꯃꯈꯩ ꯀꯔꯥꯏꯗ ꯂꯩꯔꯨꯕꯅꯣ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯎꯗꯣꯛꯆꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯊꯥ 2-3 ꯂꯩꯖꯈꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯅꯕ ꯁꯤꯟꯈꯤꯕ ꯃꯤꯑꯣꯏ 3 ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯈꯪꯗꯣꯛꯆꯔꯕ ꯃꯇꯨꯡꯗ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯁꯦꯡꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯈꯤ"꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯅꯍꯥꯛ ꯑꯁꯤ ꯏꯁꯣꯔꯒꯤ ꯑꯇꯥꯡꯕ ꯈꯨꯗꯣꯜ ꯑꯃꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯐꯪꯖꯕꯁꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯂꯥꯎ, ꯑꯩ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯀꯣꯟꯒꯦ ꯂꯥꯎ"꯫ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯀꯣꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯃꯁꯥꯒꯤ ꯂꯧꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯄꯨꯔꯛꯇꯨꯅ ꯈꯪꯍꯟꯈꯤꯕ ꯑꯃꯁꯨꯡ ꯑꯁꯤꯕꯒꯤ ꯀꯌꯥꯠꯇꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯔꯛꯈꯤꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯉꯁꯤꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯎꯅ ꯁꯥꯈꯤ ꯑꯣꯏꯕ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯊꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯈꯤ꯫ ꯕꯤꯔꯕꯜꯒꯤ ꯌꯨꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯔꯕꯜꯒꯤ ꯁꯦꯕꯥꯔꯣꯏ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩ ꯕꯤꯔꯕꯜꯕꯨ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦꯕ"꯫
ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯒꯤ ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯕꯤꯔꯕꯜꯕꯨ ꯀꯧꯊꯣꯛꯂꯨꯏ꯫ ꯕꯤꯔꯕꯜꯅ ꯊꯣꯔꯛꯂꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯈꯨꯔꯥ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯑꯩꯒꯤ ꯌꯨꯝꯗ ꯊꯑꯣꯏꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ? ꯑꯍꯟꯗꯨꯅ ꯈꯨꯝꯃꯤ, ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯒꯗꯕ ꯄꯩꯁꯥꯗꯨꯕꯨ ꯐꯪꯍꯟꯕ ꯉꯝꯒꯗꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛ ꯑꯁꯤꯗ ꯅꯪꯒꯤ ꯅꯇꯦꯡ ꯅꯤꯕ ꯂꯥꯛꯂꯤꯕꯁꯤ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯗꯣꯝꯒꯤ ꯃꯥꯡꯈ꯭ꯔꯒꯗꯕ ꯄꯩꯁꯥ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯄꯩꯁꯥꯗꯨ ꯀꯝꯗꯧꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯈꯪꯍꯟꯕꯤꯌꯨ꯫ ꯑꯍꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁꯨꯝ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯃꯤꯡ ꯒꯣꯄꯥꯜ ꯀꯧꯏ꯫ ꯑꯩ ꯊꯪꯅꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯂꯧꯃꯤ ꯑꯃꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯗ ꯅꯅꯦꯕꯦꯝ ꯑꯗꯨ ꯂꯩꯈꯤꯗꯦ꯫ ꯍꯟꯗꯛ ꯆꯍꯤ ꯑꯣꯜꯂꯛꯄ ꯑꯁꯤꯗ ꯑꯩꯅ ꯃꯥꯅ ꯄꯥꯝꯖꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯑꯔꯣꯏꯕ ꯀꯔꯃ ꯄꯥꯡꯊꯣꯛꯄ ꯆꯠꯂꯨꯕꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯕ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯇ ꯎꯍꯧꯗꯕ, ꯃꯔꯤ ꯃꯇꯥ ꯑꯃꯇ ꯂꯩꯇꯕ ꯃꯔꯝꯅ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯕ, ꯅꯥꯔꯛ ꯌꯦꯛꯂꯛꯂꯕ, ꯁꯨꯕ ꯆꯠꯄ ꯉꯝꯗꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯍꯥꯟꯗꯒꯤ ꯇꯥꯟꯁꯤꯟꯖꯔꯛꯄ ꯑꯩꯒꯤ ꯏꯔꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯅ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯆꯠꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯒꯗꯤ ꯂꯝꯕꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯑꯩꯒꯤ ꯌꯨꯝꯒ ꯊꯪꯅꯅ ꯂꯩꯕ ꯀꯦꯁꯨꯔꯤꯂꯥꯜ ꯀꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯩꯁꯥ ꯑꯗꯨꯕꯨ ꯊꯝꯍꯜꯂꯝꯃꯤ꯫ ꯀꯦꯁꯨꯔꯤꯂꯥꯜ ꯄꯩꯁꯥ ꯄꯥꯏꯕꯇ ꯅꯠꯇꯅ ꯃꯍꯥꯛ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯄꯥ ꯃꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕ ꯌꯥꯎꯗꯅ ꯑꯩꯒꯤ ꯇꯥꯟꯁꯤꯟꯖꯔꯛꯈꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯑꯗꯨ ꯊꯝꯍꯟꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯅ ꯕ꯭ꯔꯤꯟꯗꯥꯕꯟꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯆꯥꯅ ꯊꯛꯅꯕ ꯑꯊꯨꯝ ꯑꯍꯥꯎ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯊꯝꯍꯧꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯍꯥꯟ ꯕ꯭ꯔꯤꯟꯗꯥꯕꯟꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯤꯟꯗꯥꯕꯟꯗꯒꯤ ꯄꯨꯔꯛꯈꯤꯕ ꯑꯊꯨꯝ ꯑꯍꯥꯎ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯂꯨꯏ꯫ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯄꯨꯈꯤꯕ ꯑꯊꯨꯝ ꯑꯍꯥꯎ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯕ ꯃꯇꯨꯡꯗ, ꯃꯔꯨꯞ, ꯑꯩꯅ ꯉꯍꯥꯟ ꯊꯝꯃꯝꯕ ꯑꯩꯒꯤ ꯄꯩꯁꯥ ꯑꯗꯨ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯀꯦꯁꯨꯔꯤꯂꯥꯜꯅ ꯍꯟꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯍꯥꯏꯔꯤꯁꯦ? ꯑꯩꯅ ꯃꯈꯥ ꯇꯥꯅ, ꯃꯔꯨꯞ, ꯑꯩꯅ ꯉꯍꯥꯟ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯄꯩꯁꯥ ꯑꯗꯨ ꯂꯧꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯀꯦꯁꯨꯔꯤꯂꯥꯜꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤꯕꯅꯤ, ꯀꯔꯥꯏꯗꯒꯤ ꯄꯩꯁꯥ, ꯀꯔꯝ ꯀꯥꯟꯗ ꯄꯤꯔꯝꯂꯤꯕ? ꯅꯪꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯊꯕꯛ ꯆꯤꯟꯕ ꯃꯤꯅꯤ꯫ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯇꯝ ꯑꯍꯦꯟꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯃꯈꯥ ताना मंगोंदा अमुक हाइजके मरु अदुमनदि तौगनु नंगना हेना खंगलिबदुनी अइगिनि हाइबदा कना अमता हौजिक लेत्रबनी अइना नंगोंदा थमहलमलिबा पैसा अदुदि अइना सुबा चटपा ngमक्त्रबा नारक येक्लबा मतमदा सिजिन्ननबनी हाइदुना तानसिनजबा पैसानी मरु अइगी पैसादो अमुक्तंग पिबिरउबा अदुदा महागना सुन्ना खुमलखि करिनो नंगना हंजिन हंजिन हाइदुना लेरिबसे अइदि नंगोंदा हाइख्रदुदि अइ नंगी पैसा अमता खंगदे हाइदुना अइने नंगी पैसा अमता लौखिबा लेते अदुगा नंगी करी नतिक लेदुना अइगी युमसिद लाक अदुना पैसा थौरिबना लन थुमगी अवाटपा अइंगोंदा करी मता लेदबा मीनी अइ नंगुम्बा मियोय अमना लाक्तुना अइंगोंदागी पैसा थौरुरिबा हौजिकमक नंग अइगी मांगसिदगी यामना थुना थोखो अदुगा मफमसिदा अमुक हंजिना नहाक लाकनु सी हाइरदुना महागना अइबु यामना थीना ngang हंदुना थारखिबने असुमना अहल ओइरबा नुपादुना महाकि थौदोक अदुगी मरमदा बिरबलदा लीदुना खंगल्ली बिरबलना अहल अदुदा यावरिबा पैसा अदुबु मांगलनी हाइबगी अकीबदु कोखलदुना असुमना मु हाइरखि खुरा करिमत पाखतपिरुनु खुराना हाइरिबा वासिंग अदुना अचुम्बो ओइरगदि खुरागी पैसा करिमत मांगलो अइबु थाजबियु अइ खुरागी पैसा अदु सोइदना फंगनगे अहल अदुना मखुलोनरदुना मपी ताना कपलदुना हाइरखि इबुंगो बिरबल अइना नंगी हैसिंगबा पुक्चेन चाउबा मिनुंगसि लेबगी वारी कया अमा तारबने मरम असिना नंगी ननाकसिदा अइना थवोइना लाक्लिबसिनी अइगी पांगहना तांजखिबा इरंदो अमुक्तंगदि नहाकना फंगनबियु बिरबलना खुमी खुराइबुंगो करिमत हेना वाबिरुनु अइना सोइदना ngamba mateng pangjagani अदुबु खुराइबुंगो अइना खंजनिंगलिबदि खुराना पैसा अदु किशोरीलालदा पीबा मतमदा कना कना उहौबा खंगौबदि लेखि अहल अदुना खुमी अइना पैसा अदु पीबा मतमदा मफम अदुदा कना मत लेखिदे
ꯑꯗꯨꯗꯒꯤ ꯕꯤꯔꯕꯜ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯒ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯩꯁꯥꯗꯨꯒꯤ ꯃꯔꯝꯗ ꯀꯥ ꯍꯦꯟꯅ ꯀꯔꯤꯝꯇ ꯍꯦꯟꯅ ꯈꯟꯕꯤꯔꯨꯅꯨ. ꯍꯧꯖꯤꯛ ꯀꯦꯁꯣꯔꯤꯂꯥꯟꯗ ꯍꯌꯦꯡ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗ ꯂꯥꯛꯅꯕ ꯄꯥꯎ ꯊꯥꯍꯟꯈ꯭ꯔꯒꯦ. ꯑꯗꯨꯒ ꯈꯨꯔꯥꯏꯕꯨꯡꯉꯣꯁꯨ ꯍꯌꯦꯡ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ. ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯑꯍꯜ ꯑꯗꯨ ꯃꯌꯨꯝꯗ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯟꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯇꯤꯟꯕ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯔꯝꯗ, ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯂꯤꯗꯨꯅ ꯈꯪꯍꯟꯈꯤ. ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯈꯣꯏ ꯑꯅꯤꯃꯛ ꯗꯔꯕꯥꯔ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯀꯧꯁꯤꯟꯖꯔꯛꯄ ꯌꯥꯒꯗꯔꯥ? ꯅꯤꯡꯊꯧꯅ, ꯀꯔꯤꯒꯤ ꯌꯥꯔꯣꯏ, ꯀꯧꯁꯤꯜꯂꯛꯎ. ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯧꯃꯤ ꯒꯣꯄꯥꯜ ꯑꯃꯁꯨꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯦꯁꯣꯔꯤꯂꯥꯟ ꯆꯪꯂꯛꯈꯤ. ꯃꯈꯣꯏꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯒꯣꯄꯥꯜ, ꯅꯪꯅ ꯍꯥꯟꯅ ꯅꯪꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯃꯨ. ꯑꯗꯨꯗꯒꯤ ꯒꯣꯄꯥꯜꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯕꯤꯔꯕꯜꯗ ꯇꯝꯈꯤꯕꯒꯨꯝ ꯇꯝꯃꯝꯃꯤ. ꯃꯥꯒꯤ ꯋꯥꯀꯠ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯀꯦꯁꯣꯔꯤꯂꯥꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯦꯁꯣꯔꯤꯂꯥꯟ, ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯍꯥꯏꯌꯨ ꯇꯥꯁꯤ. ꯀꯦꯁꯣꯔꯤꯂꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ. ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ. ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ パꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯑꯩꯅ ꯃꯉꯣꯟꯗ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯅꯨꯡꯁꯤꯅ ꯇꯧꯕ ꯑꯗꯨ ꯎꯕꯗ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯍꯟꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯃꯠꯀꯦ ꯇꯧꯔꯤꯕꯅꯤ. ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯀꯦꯁꯣꯔꯤꯂꯥꯟꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯟꯗꯦ ꯍꯥꯏꯗꯨꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯄꯨꯛꯅꯤꯡꯗ ꯆꯃꯝꯅꯕ ꯐꯥꯎꯔꯝꯃꯤ. ꯀꯅꯥꯅ ꯑꯆꯨꯝꯕ ꯉꯥꯡꯂꯤꯕꯅꯣ, ꯀꯅꯥꯅ ꯑꯔꯥꯟꯕ ꯉꯥꯡꯂꯤꯕꯅꯣ? ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯈꯜꯂꯤ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯒꯣꯄꯥꯜꯅ ꯀꯦꯁꯣꯔꯤꯂꯥꯟꯗ ꯄꯩꯁꯥ ꯊꯝꯍꯟꯈꯤ ꯍꯥꯏꯔꯕꯅꯤꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯤꯕ ꯃꯇꯝꯗ ꯈꯪꯍꯧꯕ ꯎꯍꯧꯕ ꯁꯥꯈꯤ ꯑꯃꯗꯤ ꯃꯌꯥꯝꯗ ꯎꯠꯄ ꯇꯥꯔꯦ. ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯒꯣꯄꯥꯜ ꯍꯥꯏꯔꯤꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯕꯤꯔꯕꯜ, ꯑꯩꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯕ ꯃꯇꯝꯗ ꯈꯪꯍꯧꯕ ꯎꯍꯧꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗꯦ. ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯣꯝꯅ ꯄꯩꯁꯥ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯈꯪꯍꯧꯕ ꯎꯍꯧꯕ, ꯎ ꯑꯣꯏꯒꯦꯔꯥ, ꯋꯥ ꯑꯣꯏꯒꯦꯔꯥ, ꯄꯥꯝꯕꯤ ꯑꯣꯏꯒꯦꯔꯥ, ꯄꯣꯠ ꯑꯣꯏꯒꯦꯔꯥ, ꯄꯩꯁꯥ ꯄꯤꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯕꯤꯔꯛꯄ ꯇꯥꯔꯦ. ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨꯇ ꯅꯠꯇꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯔꯝꯃꯤ. ꯈꯪꯍꯧ ꯎꯍꯧꯕ ꯎ ꯋꯥ ꯄꯥꯝꯕꯤꯁꯤꯡꯅ ꯁꯥꯈꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤꯕꯨ ꯑꯍꯜ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯕꯁꯨ ꯇꯧ ꯍꯥꯏꯗꯨꯅ ꯇꯥꯛꯂꯛꯂꯤꯕ ꯌꯥꯊꯪ ꯑꯗꯨ ꯇꯧꯕ ꯇꯥꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯑꯍꯜ ꯑꯗꯨ ꯄꯥꯛ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯦ. ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ, ꯒꯣꯄꯥꯜꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯐꯅꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯗꯤ? ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯦꯁꯣꯔꯤꯂꯥꯟꯅ ꯁꯠ ಲಾꯎꯅ ꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯎ ꯑꯗꯨꯅ ꯀꯝꯗꯧꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯅꯤꯡꯊꯧ? ꯃꯍꯥꯛꯅ ꯁꯠ ꯂꯥꯎꯅ ꯈꯨꯝꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯒ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯋꯥꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯎ ꯑꯃꯒꯤ ꯃꯈꯣꯡꯗꯅꯤ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯎ ꯑꯗꯨꯅ ꯁꯥꯈꯤ ꯑꯣꯏꯔꯕꯅꯤꯅ ꯅꯍꯥꯛ ꯆꯦꯟꯕ ꯌꯥꯔꯔꯣꯏ. ꯒꯣꯄꯥꯜ ꯂꯥꯛꯈꯤꯁꯅꯨ, ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯪꯈꯤꯅꯤ. ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯣꯄꯥꯜ ꯀꯧꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨ ꯊꯃꯣꯏ ꯀꯥꯏꯅ ꯁꯥꯈꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯑꯛꯕꯔꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯈꯪꯅꯕ ꯃꯑꯣꯡꯗ ꯒꯣꯄꯥꯜꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯑꯗꯣꯝꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯞ ꯆꯥꯕ ꯀꯔꯝꯕ ꯃꯐꯝꯗꯅꯣ? ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯃꯉꯣꯟꯗ ꯄꯩꯁా ꯄꯤꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯀꯦꯁꯣꯔꯤꯂꯥꯟꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯍꯧꯕ ꯊꯩꯕꯣꯡ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯅꯤ. ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯌꯥꯎꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯈꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯦꯁꯣꯔꯤꯂꯥꯟ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ. ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯦꯁꯣꯔꯤꯂꯥꯟ, ꯅꯪ ꯅꯔꯟ ꯅꯊꯨꯝ ꯐꯅꯁꯨ ꯌꯥꯝꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ. ꯑꯗꯨꯒ ꯅꯪꯅꯁꯨ ꯈꯪꯂꯤꯕ ꯅꯁꯥꯃꯛꯀꯤ ꯅꯃꯥꯟꯅꯕ ꯑꯣꯏꯔꯤꯕ
ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯔꯕ ꯂꯧꯃꯤ ꯑꯁꯤꯗꯒꯤ ꯅꯪꯅ ꯍꯟꯗꯨꯅ ꯄꯩꯁꯥ ꯃꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯒ ꯄꯩꯁꯥ ꯅꯝꯍꯠꯄꯇ ꯅꯠꯇꯅ ꯃꯍꯥꯛꯄꯨꯁꯨ ꯃꯔꯥꯟ ꯁꯤꯔꯝꯕꯒꯤꯗꯃꯛ ꯅꯪꯅ ꯂꯧꯈ꯭ꯔꯤꯕ ꯄꯩꯁꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯄꯩꯁꯥ ꯃꯌꯦꯛ 500 ꯅꯪꯅ ꯍꯟꯗꯨꯅ ꯃꯉꯣꯟꯗ ꯄꯤꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯦꯁꯣꯔꯤꯂꯥꯜꯅ ꯃꯔꯥꯟ ꯌꯥꯖꯗꯨꯅ ꯍꯣꯏ ꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ, ꯑꯩ ꯄꯩꯁꯥ ꯑꯗꯨ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯖꯒꯦ꯫ ꯁꯤꯌꯥꯔ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛꯁꯨ ꯕꯤꯔꯕꯜꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯉꯁꯤꯁꯨ ꯅꯪꯅ ꯅꯪꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯁꯥꯈꯤ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕ ꯋꯥꯐꯝ ꯑꯃꯕꯨ ꯅꯝꯗꯨꯅ ꯁꯥꯈꯤ ꯄꯨꯊꯣꯛꯍꯟꯈꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫